ꯑꯩꯈꯣꯏ ꯑꯒꯨ ꯂꯥꯛꯏꯌꯦ ꯃꯌꯥꯝꯕꯨ ꯇꯣꯜꯂꯕ ꯑꯩꯍꯥꯛꯅ ꯈꯨꯕꯥꯛ ꯆꯥꯡꯖꯧ ꯇꯔꯥ ꯂꯣꯟꯅꯗꯨꯅ ꯏꯀꯣꯛ ꯂꯩꯈꯥ ꯇꯥꯅ ꯈꯨꯅ ꯃꯥꯂꯦꯝ ꯏꯃꯥ ꯁꯣꯛꯅ ꯄꯨꯅꯦꯝꯖꯔꯤ ꯐꯔꯦ ꯑꯒꯨꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯝ ꯐꯖꯔꯦ ꯍꯟꯗꯛꯁꯦ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯥꯜꯂꯦ ꯂꯩꯁꯥꯕꯤ ꯐꯥꯖꯤꯜꯂꯛꯄꯒꯤ ꯑꯗꯒꯤ ꯇꯣꯡꯕ꯭ꯔꯝ ꯖꯌꯄ꯭ꯔꯀꯥꯁ ꯇꯦꯁ ꯑꯣꯐ ꯁꯤꯜꯆꯔ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯇꯦꯁ ꯑꯣꯐ ꯁꯤꯜꯆꯔ ꯀꯧꯋꯦꯅꯦ ꯇꯣꯡꯕ꯭ꯔꯝ ꯖꯌꯄ꯭ꯔꯀꯥꯁ ꯋꯦꯜꯀꯝ ꯊꯥꯒꯠꯆꯔꯤ ꯑꯗꯒꯤ ꯃꯃꯥꯅ ꯉꯁꯤꯁꯨ ꯗꯥꯏꯔꯤꯗ ꯂꯦꯞꯍꯟꯗꯣꯏꯔꯥ ꯉꯁꯤꯗꯤ ꯗꯥꯏꯔꯤꯗ ꯂꯦꯞꯍꯜꯂꯔꯣꯏ ꯑꯩꯁꯦ ꯅꯨꯡꯉꯥꯏꯐꯝ ꯍꯔꯥꯎꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯉꯁꯤꯁꯦ ꯇꯧꯔꯛꯑꯕꯅꯤ ꯈꯔ ꯃꯃꯥ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯒꯨꯟ ꯍꯥꯏꯕ ꯍꯥꯏꯅꯨꯀꯣ ꯑꯩ ꯋꯥꯍꯩ ꯋꯥꯇꯥ ꯈꯪꯕꯩ ꯏꯕꯅꯤ ꯑꯣ ꯅꯪꯁꯦ ꯀꯔꯤ ꯊꯃꯣꯏꯗꯒꯤ ꯏꯔꯛꯄ ꯅꯠꯇꯕ꯭ꯔꯣ ꯑꯩꯁꯦ ꯋꯥꯈꯜꯗꯒꯤ ꯏꯔꯛꯄ꯭ꯔꯥ ꯊꯃꯣꯏꯗꯒꯤ ꯏꯔꯛꯄ꯭ꯔꯥ ꯑꯒꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯪꯗꯦ ꯍꯟꯗꯛꯁꯦ ꯋꯥꯈꯜꯒꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯑꯝꯇꯪ ꯁꯦꯝꯒꯦ ꯇꯧꯕꯕꯨ ꯀꯩꯅꯣꯝ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯍꯦꯛ ꯍꯦꯛ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯈꯪꯗꯦꯕ ꯀꯔꯤꯝ ꯇꯧꯅꯤꯡꯉꯛꯇꯕ ꯋꯥꯈꯜꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯇꯧꯕ ꯑꯗꯨꯗꯒꯤ ꯋꯥꯈꯜꯗꯩ ꯏꯕꯅꯤꯗ ꯑꯣ ꯊꯃꯣꯏꯗꯒꯤ ꯅꯠꯇꯕ ꯌꯥꯝ ꯐꯖꯩ ꯑꯇꯩ ꯋꯥꯈꯜꯗꯒꯤ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯐꯥꯎꯏ ꯑꯝꯇ ꯏꯔꯛꯑꯣ ꯏꯌꯥꯡ ꯌꯥꯡꯅꯕ ꯑꯗꯨꯗꯒꯤ ꯑꯒꯨꯅ ꯑꯃꯨꯛ ꯃꯃꯥ ꯁꯅꯥ ꯊꯧꯒꯜ ꯇꯧꯖꯔꯤ ꯄꯨꯅꯦꯝꯖꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯃꯥꯗ ꯍꯥꯏꯈ꯭ꯔꯦ राजकुमार सेन सोनी सेकेंड लाइक डन के साथ स्वागत है आपको राजकुमार जी आज मुझे थोड़ा पता नहीं क्यों अच्छा नहीं लग रहा इसलिए ऐसे ही लाइव में चली आई ꯃꯃꯥꯅ ꯍꯥꯏꯕ ꯑꯣ ꯒꯪꯒꯥ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯐꯝꯐꯝ ꯄꯤꯔꯦ ꯁꯤꯁꯇꯔꯅ ꯐꯥꯟ ꯊꯥꯔꯦ ꯒꯪꯒꯥ ꯂꯥꯛꯑꯣ ꯒꯪꯒꯥꯅ ꯀꯩꯅꯣ ꯌꯥꯝꯅ ꯁꯥꯡꯅ ꯊꯃꯣꯏꯒꯤ ꯋꯥꯔꯤ ꯑꯃ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯚꯤꯗꯤꯑꯣꯗ ꯑꯩ ꯀꯨꯏꯅ ꯇꯥꯔꯝꯕꯗꯒꯤ ꯑꯁ ꯒꯪꯒꯥꯁꯦ ꯆꯣꯡꯊꯣꯔꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯑꯩ ꯍꯦꯛꯇ ꯂꯥꯏꯚ ꯑꯣꯏꯅ ꯊꯥꯖꯤꯜꯂꯛꯑꯕꯅꯤ ꯊꯦꯡꯀ꯭ꯌꯨ ꯑꯒꯨ ꯍꯥꯏꯈ꯭ꯔꯦ ꯃꯃꯥꯅ ꯄꯣꯊꯥꯐꯝ ꯈꯪꯍꯟꯗ ꯀꯩꯅꯣ ꯈꯪꯗꯦ ꯏꯁꯥ ꯏꯎꯅ ꯃꯔꯣꯟ ꯑꯃ ꯆꯤꯛ ꯆꯤꯛ ꯂꯥꯎꯕꯅꯦ ꯋꯥꯈꯜꯅ ꯃꯔꯣꯟ ꯑꯃꯒ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯅꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯑꯗꯨꯅ ꯀꯗꯥꯏꯅꯣꯅꯦꯅꯦ ꯒꯪꯒꯥꯗꯨꯕꯨ ꯈꯪꯗꯦ ꯅꯦꯅꯦ ꯒꯪꯒꯥꯗꯣ ꯍꯧꯖꯤꯛꯇ ꯐꯝꯃꯒ ꯐꯣꯟꯗ ꯉꯥꯡꯉꯝꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯊꯣꯛꯂꯛꯇ꯭ꯔꯦ ꯉꯔꯥꯡ ꯋꯥ ꯉꯥꯡꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯁꯥꯎꯔꯕ ꯈꯪꯗꯦ ꯃꯃꯥꯅ ꯁꯤꯁꯇꯔ ꯒꯪꯒꯥꯗꯣ ꯌꯥꯝꯅ ꯐꯕꯅꯤ ꯐꯕꯅꯤ ꯑꯗꯨꯅꯕꯨ ꯑꯩꯅ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗꯨꯅꯤꯅ राजकुमार आप सभी को हैप्पी सजीबू चैराउबा असी नुपासे खंगे है हैप्पी न्यू ईयर आपको और आपके पूरे परिवार को धन्यवाद राजकुमार जी धन्यवाद सजीबू चैराउबा मतलब आने वाले और अभी तो लास्ट महीना है ना नई साल आने के लिए जो इंडियन तारीख के मुताबिक वही हम मनाते हैं और फिर 13 में भी एक है 14 में भी एक है अप्रैल की 13 में होगा इस साल की आखिरी और एक दिन और 14 में होगा इस साल की पहला वाला दिन पहला बैसाख जो कहते हैं ना वही अगुना अखोइना चैराउबा पांथोकिसे कईगिनो खंब्रो अखोइना चैराउबगी वारीसे वारी ओइना हौदोदी याम सांग्रे अदुबु चैराउबगी वारीसे हौदोदी ngasiगी वारीसे लोइरारोय
ꯒꯤ ꯑꯁꯦꯡꯕ ꯆꯩꯔꯥꯎꯕ ꯍꯥꯏꯅ ꯆꯍꯤ ꯃꯄꯨꯡ ꯑꯃ ꯐꯥꯕ ꯇꯥꯔꯒꯗꯤ ꯆꯍꯤꯁꯦ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ 365 ꯗꯦꯖꯅ ꯆꯍꯤ ꯑꯃ ꯐꯥꯕ ꯇꯥꯔꯒꯗꯤ ꯆꯍꯤꯁꯦ ꯁꯨꯒꯗꯧꯕ ꯅꯨꯃꯤꯠꯁꯦ ꯍꯌꯦꯡ ꯇꯥꯡ 14ꯗ ꯆꯍꯤ ꯑꯃꯁꯦ ꯆꯞ ꯆꯥꯅ ꯐꯥꯏꯌꯦꯅ ꯈꯟꯖꯩ ꯍꯧꯈꯤꯕ ꯆꯍꯤꯗꯒꯤ your gaming I am cookie but I really enjoy your content and I really like the Meitei traditional entire have a malima thank you gaming thank you welcome thank you for compliments राजकुमार नायबा अच्छा जी ऐसी बात है क्या सिस्टर इंडिया जी हाँ हाँ वही जैसे कि हम क्रिसमस जो मनाते हैं जैसे कि 25 दिसंबर अगर क्रिसमस है तो हम सुबह भी तो क्रिसमस मना सकते हैं या फिर शाम को भी तो क्रिसमस मना सकते हैं या फिर रात की 12 बजे भी तो क्रिसमस दिन ही है ना तीनों टाइम में तो एक ही है वही अदे सुशीला ना है फोन लाइक जे सुशीला तौसी नहीं हंदा इसा का नुंगुइते दी सीद्रो बकाय खंजले gaming di I ever have good Meitei friends even my friendship is Meitei gaming uh, uh, I have also many friends of cookie and sisters many other Sushilana guli paigre guli hai boda mi loi kirani amana ba bathoi udaba kuire adan no eni se no eni live thaw se phangni yeba sonda su Sushilang kan thani sonda su mana kan na thani no eni se kamai una doino akuna yuri yes Rajkumar na Sushila ji happy सजीबू चेराउबा हैप्पी न्यू ईयर आपको और आपके पूरे परिवार को सुशीला दा तौखरे नुपासना सुशीला जी आपको बधाई दे रहा है सोनी जी ने लाइक सब्सक्राइब तो बिरमो गेमिंग जी मिते नं खंगब्रा खंगदे अरेदी राजकुमार सोनी जी ना ताइना कीगो है যেমন ধরো আমরা বৈশাখ পয়লা বৈশাখের দিন যেমন ধরো চৈত্রর লাস্ট দিন চৈত্র মাসেও আমরা একটা বছরের শেষ বলেও আমরা একটা উদযাপন করি আবার ওই যে পয়লা বৈশাখেও তো উদযাপন করি মানে যে যার মনে যা আসে আর কি সুশীলানা শনিজি হ্যাপি সজিবু চেরাওবা ada Rajkumar naiba mayam khurumjari घुमा के agunaiba samlapna hairabada ipudhau pakhangba pokhibagi warol yabado ningsingnabagi damak pangthokpani samlapna yaraba dusu haiba yai duga khara su leigre wari te thokchom rohit hai thokchom rohit nongmai kaptrabo adidi gunhaiba adugi cheiraubani pangthokpani haina tajai cheirauba haibadi chahi khoi noigi kanona kakana hena mayam hairani sigi wari cheiraubai wari sidi chai masing thiraga 365 ki anuba chahi adu jam leibani wari adai usana haiba 5 like thank you usa sai jang asigi kyam munung dai tom tan aina dum khana thiba no ibai dam khana ba thi ichana bi dam khana ba thi sum aina nungai jadaba do tawham khangdaba nam khana thi le thank you usha शिलान है सोनी जी घुमा के है राजकुमार है आपने वाला पल आने वाला पल जाने वाला है हो सके तो इसमें ज़िंदगी बिता लो फिर पल जाने वाला है शाना बा गोली यामी है गोली
पाइखरे। नमस्ते सोनी जी। उषा जी ने कहा नमस्ते सोनी जी। अदैदी ओइनाम हाय अगुनाबा सीना अइना खंगबदुनी इमा। अदैदी वीडियो का तौजाबनिदा चेरावबगी वांगुरोल करिनो हाइबसिगी मतंगदा नोय काका तौरगा खंगदेदा खोइसे वीडियो तौबा वाई संगना फंबा मिनिट 10 कुन अमा वाई संगना फंबा संगदबा हाइतारेको फंबा हाइदी अꯉꯥꯡꯁꯤꯡ ꯂꯪꯉꯛꯄ ꯅꯠꯇ꯭ꯔꯒ ꯃꯄꯥꯟꯗꯩ ꯃꯤ ꯀꯧꯔꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯇꯧꯋꯦꯕ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯃ ꯀꯔꯤ ꯑꯃ ꯐꯖꯅ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ राजकुमार ने उषा जी हैप्पी सजीबू सजीबू चैरावबा हैप्पी न्यू ईयर आपको और आपके पूरे परिवार को। उषा जी को बोला राजकुमार जी ने ओइनाम पिन लाख लबो ओइनाम की गनो ओइरबो मोनो ओइरबो पिन गाइनसिबो अꯩꯒꯤꯗꯤ पिन बरांगा कुनो नाम गोंधो नाइ अꯩन तौइसे चुम्मिरा चुम्द्रिरा खंदे एक्चुअली अꯩ भाबेन मा ताद्रे अꯩना यूट्यूब तौइसे करीनो अꯩसे तौइबे लागे आम ताद्रे अदे अगुनाबा खंदे सुमाइना ताजबा ओ अदेदी उषाना सेम टू यू सोनी जी। उषा जी ने बरा मसू वना उषाना कौरे अगुनाबा मयामबु तोलबा अꯩꯍꯥꯛꯅ खुबाक चंजौ तरा लोंदुना इकोक लेखा ताना खूना मालीम इमा सोकना पुनेमजरी माय चिंफा पूरा हाइरा थमोइदे हाइरा खंद्रे तविलासे उषाना हैबा मसू अदै अगुन हैबा करी हाइगे बोबो एस बोबो का है ददी गाड़ी बुला रही है सिटी बजा रही है चलना ही जिंदगी है चलती ही जा रही है गाड़ी बुला रही है सही सुनिए सोनी जी आप तो बहुत बढ़िया एकदम हिंदी गाने का एक्सपर्ट है। मेरे दोस्त किससे है क्या हो गया सुना है कि तू बेवफा हो गया। बस पल दो पल के साथ हमारा पल दो पल के याराना है इस मंजिल में मिलने वाले उस मंजिल के में खो जाते हैं। बहुत बढ़िया बहुत बहुत क्या बात क्या बात क्या बात मिठुन जी की जो बात है ना मिठुन अगुना हैबा दुगी मथक्ता पंथौना अमुक ताकपीबा औ अदे श्याम कैथिलकपम चाक चारबो हाइबा चाक चाद्रिए श्याम इनाउ नुपारा इबुंगला खंद्रे चाकसे अखोइ सोमदा खरा थेंबा हाइतारेको पुंग 9 10 कनागुमदा 9 मखाइ 9 अदवाइदसु चाबा यावे अदुननी श्याम तखेलकपम थगचरी लापिबगी लाइक सब्सक्राइब तंगसु तोबिरमो खंदे यूट्यूब नै तौरबदिना सुम मयामगी मतेंग नतनदी उपाय लेतब हाइतारेको राजकुमार नाइबा आते जाते खूबसूरत आवारा सड़कों पे कभी कभी इत्तेफाक से इतने अनजान लोग मिल जाते हैं उनमें से कुछ लोग खंदे भूल जाते हैं कुछ याद रह जाते हैं। बहुत पुराना पुराना गाना याद करा दिया आपने। राजकुमार सुन जी हंस रहे हैं साम तखेले पुना इनाउ पानी इनाउ पा थगचरी लापिबगी ऋषि यूट्यूब मैम अइंगोंदा सपोर्ट तौबिरो सोइदना हनगे ऋषि अइ ngarangsु हनग्रबनी को आंगी चैनल दुदा इहांगा सब्सक्राइब तौग्रबनी नंग कमेंट फंग्रा अदोइदी की राजकुमार है मैतई में 2-4 लाइन मैतई में 2-4 लाइन मैतई में 6 लाइक डन थैंक यू राजकुमार सोनी जी ना हाइबा अमुक्तंग हायु कैदोगे सिमिते रंसु याम हेरमी तविलासे अमुक्तंग हायु कैदोगे नंगबु अई नंगी निंगबा सुकाई काय कताइदे हेरिनो खंदिसिबो कहलोय फजब कयासु इकाइब फावरे नंगोंदा नुसीबा पुनमक माइथीरे नंगोंदा
आप कहाँ से सीख लेते हो ये सब? बहुत बढ़िया, आपको तो एकदम सलाम देना चाहिए. ऋषि यूट्यूबना तꯧꯔꯦ. ꯑꯗꯩꯗꯤ ꯗꯤꯌꯥꯅ ꯍꯥꯏꯕ 7 ꯂꯥꯏꯛ ꯗꯥꯟꯆꯦ. ꯊꯦꯡꯛ ꯌꯨ ꯗꯤꯌꯥ. ꯑꯩꯁꯦ ꯉꯁꯤꯗꯤ ꯉꯥꯡꯉꯒꯦꯅ ꯉꯥꯡꯉꯦ ꯇꯧꯏ ꯂꯥꯁꯦ. ꯑꯩꯅ ꯅꯨꯡꯗꯥꯡꯗ ꯉꯥꯡꯗꯤꯗꯣ ꯂꯥꯡꯕꯅ ꯑꯉꯥꯡ ꯌꯨꯝꯗ ꯑꯩꯁꯦ ꯉꯥꯡꯕ ꯌꯥꯗ꯭ꯔꯕ. ꯑꯗꯨꯐꯥꯎꯗ ꯑꯩꯕꯨ ꯍꯥꯏꯅ ꯀꯥꯟꯅꯗꯦꯗ. ꯑꯒꯨꯅꯕ ꯄꯟꯊꯧ ꯑꯦꯝ.ꯑꯦ. नी MIL मेजर इंडियन लैंग्वेज ओ थगतनीङाइनी अदैदी अकुना बनेने दिया पुनेमजरी अदै दियाना है बरिशी हाय दियाना अगु एन कौरे रानी आइस रानी लाए दु अैना हुजिकता फम्मगा रानी की डायलॉग तारंबा रानी की थमोगी वारी तारंबानी अदै याम फजै रानी की वखलोलदो अगुना बंदिनी गंगा सना थौगल तौजरी पुनेमजरी हायग्रे दियाना है रानी एना राजकुमारना दिया जी हैप्पी सजीबू चैरावबा हैप्पी न्यू ईयर आपको और आपके पूरे परिवार को अगुना इमा दुईने को हाइदो फजे फजे वही वता फजबा हाइबा तमगदबनी अखोइना इंग्लिश मीडियम ता होना लेंगदा इमालोन कावबा यादे इमालोन अदिगैदी रानी नदिया एना कौरे दियाना है राजकुमार जी ऐसे नो कनेक्ट लेरबो राजकुमार रानी जी हैप्पी सजीबू चैरावबा मागे सिगी वारी से सांग सांग इखरेदा मिरोय चखराबा खंगदे करी हिंजांग थोंगनी रानी दिया ओय चखरामाने अगु लेरंगनी अगु इमा लाइंथौ सनामही से कनाना पोखिबनो नोई काका जाहोलके दुंबे वारी हौरादे लखलेनी ताब्रो लाइंदौ सनामहीगी कनाना पोखिबनो अदगैदी मरानी नाइबा ममौ नुसिबी अफबा नुंगाइबा ओमिनरसी याइफरे अदु कप्पा लाबो होनरे सिस्टर इंडिया जी मैं 20% मैतै हूँ मगर कैसे हाँ लाउरी ने तू सिगबु इज्जत सरा ओइद्रिबो यंगो ऋषि यूट्यूब ना नेने इंडिया करी मथेल चादुनो खंगदे तौइसे चिकन लेइरा कनम तौइए बसना इसे थरकनु राजकुमार जी आप कैसे 20% हो बोलिए राजकुमार नाइबा रानी नाइबा राजकुमार जी सेम टू यू हैप्पी चैरावबा दियाना हाबा लेइचे कना देबा अदगैदी हैप्पी चैरावबा राजकुमार अबुना आंसर दो अतिया गुरु सिदबा मपुना अदुगा सोरारेल सिदबा हाइरगा खंगनै ओय समनबुदि दुमाय हाइबे हाइबदुसु लेइदना अदै दियाना हाइबा पिंकी एना अदै राजकुमार हाइबा नंबु नुसिदुना हिंग्लिबनी अैगी चमलबा मपोक्सिना करमना हेक्ता थवाइना लेरिंगै रानी जी ये गाना बहुत सुंदर गाती है अदगी सिना अखोइसु चिकन नी हबा खंगद्रे nga थोंबदो अमता चावा यादे अदैदी लेरा खितंग थोंबिरसिरा अगांगसिंगजेगी खंगद्रे मोइसे अने ममौ खंगबनी काउखरे अहेन येंगेको फोन थीगे राजकुमार पिंकी सिस्टर हैप्पी पिंकी सिस्टर हैप्पी सजीबू चैराव काइन पिंकी लाक्रो मा पिंकी एन पागिजु माना हाइरिसे ओ लाई लाइक दानचे पिंकी लांधो चलमेने हैना अदुन राजकुमार हायरमदि सोइरंगमनिने तविलासे थैंक यू पिंकी अदगैदी काय जखरे अने पिंकी की चैनल से अखोई नोटिफिकेशन ऑन तौदना लेमिबा अदुननी नहांगे नंग लाइव थाई खोलाइदै खंगद्रिदो
हैप्पी चेराउबा, सजीबू चेराउबा, हैप्पी न्यू ईयर आपको और आपके पूरे परिवार को। पिंकी जी रानी नाइबा नेट नुंगाइते अईगी। होय होय नुंगाइरोय, नुंगाइरोये। दिया ब्लॉगना पिंकी केएमसी हायरे अदई कनदि रानी केएमसी कई मथेल थोंदोइनो हायरो। अꯩꯗꯤ ꯈꯪꯗꯦꯗ ꯉꯁꯤꯒꯤ ꯆꯥꯛꯀꯁꯦ ꯑꯝꯇ ꯊꯣꯡꯅꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ꯫ ꯔꯥꯅꯤꯅ ꯄꯤꯡꯀꯤ ꯎꯍꯧꯗ꯭ꯔꯦ ꯑꯗꯨꯅꯦꯕ ꯐꯨꯠ ꯂꯥꯎ ꯅꯥꯟꯊꯣꯛꯈꯤꯕꯗꯨꯒ ꯄꯤꯡꯀꯤꯅ ꯑꯃꯨꯛ ꯒꯪꯒꯨ ꯍꯥꯏꯅ ꯇꯧꯔꯛꯑꯦ꯫ ꯔꯥꯖꯀꯨꯃꯥꯔꯖꯤꯅ ꯀꯂꯛꯄ ꯐꯥꯎꯔꯅꯨ ꯍꯥꯏꯕꯁꯨ ꯉꯝꯗꯦ, ꯅꯪꯉꯣꯟꯗ ꯑꯄꯥꯝꯕ ꯎꯠꯂꯔꯣꯏ ꯈꯟꯕ ꯉꯝꯗꯦ, ꯅꯐꯝꯗ ꯃꯤꯅ ꯏꯇꯨꯡꯗ ꯏꯟꯅꯕꯁꯦ नंबू येंबा ngमलीबरने इमाइपिमा। इस बहुत लाजवाब बातें कह दी आपने, लाजवाब। क्या बात क्या बात क्या बात जो कहते हैं ना। ऋषि नाइबा करी हाइबी गदबा नेने रानी, नेने रानी करी हाइबी गदबा हाइबा। पिंकी नाइबा दिया, पिंकी ना दिया खंद्रिये इंसान से आदुनी। मीसे अचौब ngata लेरदि अहन ngata लेरदि हिंजांगे चानिंगबदो इरोंबा चानिंगे चारे अमा तौरे तौबा जाय। पिंकी नाइबा भैया सेम टू यू। ममा चखर माने तौइसे। पिंकी दे मखोन जाम फैने, इसेगा सगदि जाम मखोन फगदो माले। हौजिक ऑन तौचे, हौजिक नहान तौरे, नहान तौबदुननि नहांगे नंगी लाइव जावइदो नोटिफिकेशन ऑन तौहौदबसे। दु करिगी तौद्रिनो हाबदा नंग दे हाना शॉर्ट वीडियो ता थांगलंब्रा क्रम तौबनेबा। शॉर्ट वीडियो दा सब्सक्राइब तौबसे नोटिफिकेशन ऑन तौबो हईतेबा, अदुना दु तौखरबनी। अदुगेदी राजकुमार नाइबा पिंकी मैंने सिस्टर इंडिया को बताया मैं 20% मैतई हूँ, ठीक बोला ना। पिंकी दा हाइबा मा 20% मैतई ने आए। पिंकी जी आप विचार करिए। सुशीला ना बच्चे मी अमा लाकलंबनी हाइबा। ओ अदगी रानी नाइबा इंडिया असेंबनी याद्रे अगी फोन पैसा यादे मी वाईफाई ना अईसुनी पैसा याउदे हौजिकतने अईसे फोन की नेट लोइसनबगी अदुगैदी लाइव यावरेबु हाइबने लाइव थारेबु हाइबने अखोई इमुंगसिगा अई मोइना खतना थिरी लोरे खंबरा नेट से ngसाइना लोइ पत्रा मापन जे अमु हापे दुने अईसे नेट लोइसनबी अदुने दाने ना लोइरेबा अई खतनरी लोरे ngसाइदगी। अदुगैदी रानी नाइबा सुशीला तौनैसे तौ। अदैदी सुशीला मु पिंकी हाइना कौरए अदै सुशीला ओइना नाइबा गंगा अदैदी हाना सुशीला हाइना पिंकी सोय अदैदी सुशी हाइना कौनरे। सुशीला नमु गंगा हाइरे। पिंकी दिया नंगदी कई थों अꯩꯅ ꯉꯔꯥꯡ ꯉꯥ ꯊꯣꯡꯕ ꯈꯥꯃꯦꯟ ꯁꯤꯟꯕꯤ ꯌꯥꯝꯃꯟꯗꯅ ꯁꯤꯟꯃꯟꯗꯅ ꯖꯣꯠ ꯖꯥꯗꯕꯅꯤꯅꯦ꯫ ꯑꯗꯨꯒꯩꯗꯤ ꯁꯤꯅ ꯀꯅꯥꯅꯣ ꯀꯨꯞꯃꯟꯗꯅ ꯎꯗ꯭ꯔꯦ ꯌꯥꯝ ꯀꯨꯞ ꯏꯕꯁꯦ ꯀꯩꯅꯣ꯫ ꯏꯃꯥꯒꯤ ꯂꯥꯏꯐꯁꯦ ꯁꯛ ꯎꯠꯂꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ꯫ ꯁꯛꯀꯁꯦ ꯎꯠꯅꯤꯡꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ इचा नोंमदी उलक्के उलक्के कायना तौ जम कनो तौनगा हाइबा नतेको हाइदि तल्लेबा कोकसे समगसे इफा फाबा तौजेबा। अꯩꯒꯤꯗꯤ 24 आवर ऑन नी फोन से चे दु कमाय तौइनो बसे नोइगी कनोरो 5G काइद्रो। अदैदी अङांसिंसु हदक्ति कन तौयेबा मोइसु मरो अमा बसु फोन से जेंगबसिना अङांग थेंबगी मरो अमा फोन से चिकेन पिंकी चिकेन थोंबा चिकन थोंबादे मानारे दुदी
ꯄꯤꯡꯀꯤꯅ ꯍꯥꯏꯕ ꯆꯥꯛꯀꯁꯦ ꯊꯣꯡꯅꯤꯡꯗꯦꯗ ꯑꯃꯨꯛ ꯑꯃꯨꯛ ꯇꯧꯕ꯭ꯔꯥꯕ ꯅꯣꯏꯗ ꯑꯩ ꯈꯪꯗꯦ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯤ ꯋꯥꯈꯜꯒꯁꯦ ꯋꯥꯈꯜꯒ ꯄꯛꯆꯜꯂꯅ ꯀꯩꯅꯣꯝ ꯇꯧꯔꯗꯅ ꯈꯪꯕ꯭ꯔꯥ ꯑꯗꯩꯗꯤ ꯊꯣꯡꯅꯤꯡꯗꯕꯃꯛꯁꯨ ꯅꯠꯇꯦ ꯀꯔꯤꯅꯣ ꯊꯕꯛꯁꯤꯁꯨ ꯌꯥꯝꯃꯤꯗꯅ ꯑꯁ ꯊꯕꯛ ꯁꯨꯕꯤ ꯑꯃ ꯊꯝꯃ ꯐꯥꯎꯕ ꯂꯣꯏꯈꯝ ꯅꯥꯏꯗꯕ ꯍꯥꯏꯗꯣ ꯏꯇꯣꯝꯇꯅ ꯍꯣꯠꯅꯔꯛꯄꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯣꯏꯔꯛꯇꯦꯕ अदैदी राजकुमार सोनी जी ने बोला सिस्टर इंडिया जी मेरी दीदी बोलती है तुम 20% मेईतेई हो गया मेरी दीदी ऐसा सिंह है ओ इसीलिए तो सिलाना थीनु सुशीला रानी ने सुशीला थीनु लई दारी मपान फमी पिंकी है वाओ चिकेन ऐसु लाके लाओ खर लाक्तना पुनः जामिनरदी खरसु नुंगाइदो माले तंचले सुम अꯉꯥꯡꯁꯤꯡꯁꯤꯒ ꯀꯔꯤꯁꯤꯒ ꯁꯨꯝ इमुंग ओमगा लेबसे नोंगामदे नुमित ताबो तल्ले पोंखले माइ मिकसे माइ कसे लोय पोंखले हाइसिनि लंचेनबा सब तोबियो यादरो अदैदी तौरे मी अनोबो यादबि तखले लंचेनबा ओ ngसाइदि लंचेनबा हाइरो लंचेनबा अदगैदी दियाना हैबा लंचेनबा सब तोबिरमो पिंकी हैबा हाँ भैया आप मैतेई हो गया आजकल हाँ याई थक्की थंबाल चेन दिया बो खरा खरा नुंगाइतेने नुंगाइते मीना कैदौरगे हायसु खुममदि खंगदे कोसे करिनो खंगदे नोय तौब्रा सुमाइना वखलगसे कयिम भामेन तादे इसा चिक साइ नाय अदैदी वीडियो अमा नमगे आइना दुइ वीडियो दो अहुमलक सुरे ने प्रेक्टिस तौना फम्मीसे खाइबक जरो तोंग लैने अदैदी पिंकी हैबा हाय लंचेनबा सब तोबिरमो ऐसु हंजरके याब्रो अदै पिंकीना इचन नाइना कौरे सोनीना हैबा मुसाफिर हूँ यारो ना घर है ना ठिकाना मुझे तो चलते जाना है बस चलते जाना है मुसाफिर हूँ यारो रानी नाइबा इचन इनाउपी इचनदसु चप माने इचन नाइनम कौरो इनाउपी का हाइदसु यारे अदैदी याइथि थंपालना पिंकी एने कौरे अदैदी अगै थंबालना चे रानी ऐ सब हंदरे हेंद्रे हैबा सब हेंद्रे ओ सब हेंद्रदी हेलके होरे नुंदांग याई थक्की थंबालगे लाइव था मतमदा आई लाके हुजिति यारोय थेंजेलगा तौरकेबा अदैदी चे रानी पिंकी नाइबा फजदबनिदा चे भोइस काइजे अदुनि फजैये नंगिदो मीसे अमा लैबनेबा इसैगा सुंसा सक्तबिदा वा ngangoda फाउदुम भोइस फजबा अदै अखोय रानीगी इसैबुदि कनो खंगदेको अदुगाने वा ngangoda माइ भोइस जाम फजबा हाइतारेको अदैदी ngarasu कइनो रानीगी लाइव तो ngarangla अैना खांगु थक्की सिंगार ओएगा ऐ सके सकलपत इचा नुपी हंजिना नोखिजि लुक्ते लोइबनि अदैदी सोनी जी नाइबा आदमी मुसाफिर है आता जाता है आदमी मुसाफिर है आता है जा मैं भी मैं अंगांगी मखोनसिना इबो ओइमा अदगैदी मिंग अकुप्पा हाय आइसनि माइ गारि सेम्बिउसे मिंग अकुप्पा कैनोदो लंचेनबदो ऐ रानी नाइबा इचन इनाउनुपी मी इचन इनाउनुपी मी थिउको हाइबा अदैदी पिंकी नाइबा भैया मेरे एलबी पर नहीं आते हो आजकल हाँ वही तो पिंकी जी बहुत गुस्सा में है सोनी जी आप आते नहीं हो पिंकी जी एलबी में आप ज़रूर आइएगा
ꯂꯟꯆꯦꯟꯕꯅ ꯇꯧꯒꯦ ꯍꯥꯏꯔꯛꯑꯦ ꯂꯟꯆꯦꯟꯕꯗ ꯏꯆꯦ ꯏꯆꯜ ꯃꯌꯥꯝꯁꯤꯅ ꯌꯨꯝꯁꯤꯟꯈ꯭ꯔꯦ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯅ ꯑꯗꯨꯝ ꯏꯌꯥꯏꯊꯛꯀꯤ ꯊꯝꯕꯥꯜꯅ ꯆꯦ ꯔꯥꯅꯤ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄ ꯍꯣꯠꯅꯕꯗ ꯋꯥꯔꯦ ꯑꯦꯜꯕꯤꯅꯤ ꯀꯥꯏꯅ ꯀꯥꯕꯛ ꯀꯥꯕꯛ ꯊꯥꯒꯠꯂꯕ ꯂꯣꯏꯅ ꯀꯞꯇꯕꯒ ꯂꯣꯏ ꯀꯞꯈꯠꯂꯅꯦꯕ ꯁꯨꯁꯤꯜ ꯂꯥꯏꯁ꯭ꯔꯝ ꯆꯦ ꯈꯨꯔꯨꯝꯖꯔꯤ ꯁꯨꯁꯤꯜ ꯂꯥꯏꯁ꯭ꯔꯝ ꯁꯨꯁꯤꯜ ꯀꯥꯟꯇꯥꯔꯣ ꯁꯤꯕꯣ ꯊꯥꯒꯠꯆꯔꯤ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯁꯨꯁꯤꯜ ꯂꯥꯏꯁ꯭ꯔꯝ ꯑꯩ ꯎꯗꯤ ꯎꯈ꯭ꯔꯦꯀꯣ ꯀꯅꯥꯅꯣꯝꯒꯤ ꯑꯦꯜꯕꯤꯗ ꯎꯈ꯭ꯔꯦ ꯊꯝꯕꯥꯜ ꯅꯩꯕ ꯂꯥꯟꯆꯦꯟꯕ ꯁꯞ ꯇꯧꯕꯤꯔꯛꯑꯣ ꯂꯥꯟꯆꯦꯟꯕꯗꯣ ꯕ꯭ꯂꯨ ꯄꯤꯗ꯭ꯔꯗꯤ ꯃꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯕ꯭ꯂꯨ ꯄꯤꯁꯟꯒꯦ ꯂꯥꯟꯆꯦꯟꯕ ꯕ꯭ꯂꯨ ꯄꯤꯁꯜꯂꯛꯀꯦ ꯂꯩꯔꯤꯕ꯭ꯔꯥ ꯑꯗꯩꯗꯤ ꯏꯌꯥꯏꯊꯛꯀꯤ ꯊꯝꯕꯥꯜ ꯂꯥꯟꯆꯦꯟꯕ ꯁꯞ ꯇꯧꯕꯤꯔꯛꯑꯣ ꯁꯣꯅꯤꯖꯤꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ 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 ꯑꯩ ꯁꯨꯁꯤꯂꯥ ꯅꯥꯏꯕ ꯄꯤꯡꯀꯤ ꯆꯥꯛ ꯊꯣꯡꯕ ꯇꯟꯕ ꯍꯥꯏꯅꯨ ꯃꯤ ꯇꯥꯅꯤ ꯀꯩ ꯅꯨꯃꯤꯠ ꯆꯥꯛꯈꯨꯝꯁꯤꯗꯒꯤ ꯊꯣꯛꯄ ꯍꯥꯏꯅ ꯂꯩꯔꯦ ꯑꯩꯗꯤ ꯑꯗꯨꯅꯦꯕ ꯀꯩꯅꯣꯝ ꯑꯩꯈꯣꯏ ꯇꯟꯕ ꯑꯁ ꯒꯥꯔꯤ ꯑꯇꯦꯛꯄ ꯑꯃ ꯁꯝꯃꯨ ꯍꯥꯏꯅ ꯉꯥꯏꯇꯧꯔꯤ ꯁꯣꯔꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯟꯕꯃꯛꯁꯨ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯁꯦꯝ ꯇꯨ ꯁꯦꯝ ꯊꯕꯛꯁꯦ ꯑꯗꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯔ ꯂꯩꯕꯗꯣ ꯑꯗꯨꯅꯅꯦ ꯑꯗꯨꯝ ꯇꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯔꯥꯅꯤ ꯅꯥꯏꯕ ꯂꯟꯆꯦꯟꯕ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯎꯔꯕꯁꯦ ꯑꯩꯅ ꯁꯥꯏ ꯊꯣꯛꯈ꯭ꯔꯗꯤ ꯃꯣꯏ ꯀꯞꯅꯔꯛꯑꯅꯦꯕ ꯑꯩꯒꯤ ꯂꯟꯆꯦꯟꯕꯁꯤ ꯃꯤ ꯑꯃ ꯃꯥꯜꯂꯨꯔꯦ ꯅꯠꯇꯕ ꯃꯥꯜꯂꯦ ꯏꯟꯗꯤꯌꯥ ꯂꯟꯆꯦꯟꯕꯗ ꯕ꯭ꯂꯨ ꯄꯤꯌꯨ ꯄꯤꯈ꯭ꯔꯕꯅꯤ ꯄꯤꯡꯀꯤꯅ ꯑꯗꯨꯅꯤ ꯁꯨꯁꯤ ꯑꯩꯅꯥꯝꯗꯕ ꯂꯥꯟꯆꯦꯟꯕ ꯍꯧꯖꯤꯛꯇ ꯈꯪꯉꯦ ꯅꯪꯒꯤ ꯃꯤꯡꯁꯦ ꯃꯤꯡ ꯑꯀꯨꯞꯄ ꯍꯥꯏꯁꯤꯅꯤ ꯑꯩ ꯁꯨꯁꯤꯂꯥꯅ ꯍꯥꯏꯕ ꯄꯤꯡꯀꯤ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯃꯤꯡ ꯑꯀꯨꯞꯄ ꯍꯥꯏꯁꯤꯅꯤ ꯊꯝꯕꯥꯜ ꯁꯣꯅꯤꯖꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯩꯗꯤ ꯗꯤꯌꯥꯅ ꯍꯥꯏꯕ ꯏꯌꯥꯏ ꯏꯌꯥꯏ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯑꯗꯩ ꯌꯥꯏꯊꯛꯅ ꯆꯦꯟꯗꯤꯌꯥ ꯑꯩꯁꯦ ꯑꯦꯜꯕꯤꯒ ꯁꯥꯏꯂꯦꯟꯅꯤꯀꯣ ꯑꯊꯦꯡꯕꯗ ꯑꯩ ꯑꯅꯥꯕ ꯁꯦꯕꯥ ꯇꯧꯕꯗ ꯁꯥꯎꯟ ꯌꯥꯗ꯭ꯔꯅꯤ ꯀꯅꯥ ꯅꯥꯔꯒꯦ ꯀꯅꯥ ꯅꯥꯔꯒꯦ ꯑꯩꯁꯨ ꯑꯗꯨꯅꯤ ꯑꯊꯦꯡꯕꯗ ꯁꯥꯎꯟ ꯇꯞꯍꯟꯅꯒ ꯂꯩꯖꯔꯕꯅꯤꯍꯦ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯂꯥꯛꯑꯣꯏꯁꯨ ꯑꯣꯏꯕ ꯁꯤ ꯃꯤ ꯃꯃꯥꯡ ꯐꯖꯔꯤꯕ ꯍꯥꯏꯕ ꯑꯗꯩ ꯗꯤꯌꯥ ꯍꯥꯏꯅ ꯊꯝꯕꯥꯜꯅ ꯀꯧꯔꯛꯑꯦ ꯄꯤꯡꯀꯤꯅ ꯍꯥꯏꯕ ꯚꯩꯌꯥ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯩ ꯄꯤꯡꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯆꯦꯟꯗꯤꯌꯥ ꯑꯩꯁꯨ ꯁꯞ ꯈꯔ ꯍꯦꯜꯍꯟꯕꯤꯌꯣ ꯍꯦꯜꯂꯝꯒꯦ ꯅꯣꯏ ꯂꯥꯏꯠ ꯊꯥꯕ ꯃꯇꯝꯗ ꯂꯥꯛꯀꯦ ꯑꯩꯁꯤꯅꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯤꯒꯤꯅ ꯊꯥꯒꯤ ꯄꯩꯁꯥ ꯀꯌꯥꯝ ꯍꯥꯞꯄꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯅꯨꯡꯊꯤꯟ ꯄꯨꯡ 2 ꯇꯥꯔꯗꯤ ꯂꯣꯏꯔꯝꯗꯥꯏꯒꯤ ꯎꯔꯨ ꯂꯩꯕ ꯍꯧꯒꯠꯂꯅꯦꯕ ꯁꯤꯒꯤꯅꯤ ꯑꯩꯅ ꯊꯋꯥꯏ ꯆꯥꯛꯏꯁꯦ ꯑꯗꯣ ꯁꯤ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯅꯤ ꯅꯦꯠ ꯂꯣꯏꯁꯜꯂꯦꯅ ꯑꯗꯩꯗꯤ ꯊꯝꯕꯥꯜ ꯅꯥꯏꯕ ꯑꯩ ꯆꯠꯂꯒꯦ ꯆꯦꯟꯗꯤꯌꯥ ꯅꯅꯥꯎꯄꯥ ꯃꯁꯥ ꯉꯝꯗꯕꯩ ꯑꯩ ꯑꯦꯜꯕꯤ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯍꯣꯏ 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 ꯑꯣ ꯃꯁꯥ ꯉꯝꯗꯕ꯭ꯔꯣ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯣꯏꯖꯥꯠꯅꯣ ꯑꯗꯩꯗꯤ ꯂꯟꯆꯦꯟꯕꯅ ꯏꯃꯥ ꯂꯟꯆꯦꯟꯕꯗ ꯑꯩꯅ ꯕ꯭ꯂꯨ ꯄꯤꯈ꯭ꯔꯗꯥꯏꯅꯦ ꯑꯩꯕꯣ ꯏꯌꯥꯏꯊꯛꯀꯤ ꯊꯝꯕꯥꯜ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯒ꯭ꯌꯥꯟꯗ ꯑꯩ ꯕ꯭ꯂꯨ ꯄꯤꯈꯤꯗꯥꯏꯅ ꯆꯨꯝ ꯄꯤꯍꯧꯗ꯭ꯔꯕ ꯍꯥꯏꯁꯤꯕꯣ ꯀꯗꯣꯝꯗ ꯄꯤꯁꯟꯈ꯭ꯔꯕ ꯈꯪꯗꯤꯌꯦ ꯅꯣꯠ ꯂꯣꯡꯒꯔ ꯑꯦ ꯁ꯭ꯇꯦꯟꯗर्ड खंगे कदौरब खंगे राजकुमार ने पिंकी सिस्टर मार्च में बहुत बिजी था आज से थोड़ी फुर्सत मिली है देखो ना मैं एलबी भी नहीं कर पाया कितने दिनों से हाँ हाँ साल की आखिरी है ना इसलिए सब लोग थोड़ा बिजी रहते हैं इनकम करने वाले को चलो मोइना ꯑꯩꯗꯤ ꯅꯪꯁꯦ ꯂꯨꯋꯥꯡ ꯃꯥꯜꯂꯨꯕ ꯄꯤꯡꯀꯤ ꯍꯥꯏꯕ ꯑꯣ ꯕ꯭ꯂꯨ ꯂꯩ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤ ꯚꯩꯌꯥ ꯍꯥꯏꯕ ꯄꯤꯡꯀꯤꯅ
करी इंसान चानी भैया सुनी जी आपको पता है क्या पिंकी पिंकी क्या बोल रही है करी इंसान चानी भैया आपको पता है तो बोलो क्या बोल रही है लंचन बनाइबा ओ लुआंग नते लंचन बा इन कनानो सिबु लंचन बाई से नुंसाबरो अदे इयाई थकी थमानाइबा लंचन बा होय मालुबा पिंकी ना हाइबा पिंकी से जगोय मतेम कोथोरे अदे लंचन बना मिंग अकुप्पा हा 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 हाइबनी मिंग अकुप्पा हाइबनी इधर थम्बाना लांचेनबा सब तौबिरओ कमेंट तौबिरमो हाइरे याम कन्ना हाइरे कमेंट तौबिरमो हाइना लांचेनबना तौग्रे ओ तो ओ चुम्मिने बगर फ्रिजता आइसक्रीम लेबनीने नो चाखबो हा चाथोखरबो फ्रिजता करेदो पुथरो पुथरो पिगो पिगो ngatan kaptra lore kari ino ngatan pida dikino se lawai ke se ai tangkai tang ko ni आइसक्रीम द फ्रीजर दा थमौद्रे करी सुचिला ने बलान चेनबा इंगोन दा सु तौबिरा ओ खंगदे फ्रीजर थमौद्रे को का ngau सिनी अच्छा होय होय तौगे इमा अमुक ब्लू लेमद्र मानी तौसे अमुक तौगे थम्बानाइबा चेंदिया ओबदा याद्री हॉस्पिटल दगी हलपसु जी फेसु ओ ओ फूड पॉइजनिंग मरमदो माली तिंबिरो यंबिरो तौबिरो लांचन बा थैंक यू हायरे राजकुमार आज तोरू और आलू की इस भुजिया और रोटी बनी है वाह एकदम बेस्ट इंडियन रेसिपी तरू और आलू की भुजिया लंचन बा थैंक यू सोनी जी सोनी का से ब्लू वाला थी तब सोनी जी की नंबर से चैनल से अनी सूब्रा खंगे सोनी जी चलगे आइसक्रीम सेमी सेमी कायदना उछलूरे सोर होलरोसे मही आइसक्रीम तो मही ओल लेरमेबा लुआंग सलाय अखोई रोजित लाए हाय चे मीतेई कम चानी मोमो लेकर चाह कम चानी है मोने एल बी लाइव को था मोई मिहू करा खंग्रा लोई फिर अवान अपन फोंदोरे यो हो हो आइसक्रीम अरे पापा आइसक्रीम सेम्बियो अरे सोनी ने अच्छा चलता हूँ दुआओं में याद रखना धन्यवाद सोनी जी आप बहुत देर तक बने रहे मेरे शुक्रिया से फिर आइएगा अरे बाय बाय मयाम सुशीलाना ओलवांग आइना अदुगेगी राजकुमार सोनी है बाय बाय लुआंग द कौरे सुशीलान हो आइसन आइसक्रीम में आइसन हो अरे राजकुमार फिर मिलेंगे किसी ना किसी मोड़ पे मुलाकात है हाँ हाँ सीरे 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 लाइव का था बवारी नते साइडता सोनी जी चखिनु ngahakhtang सुशीला ने सोनी जी को चखिनु ngahakhtang हायरे सोनी जी आदे सुशीला ना अंगांग पुनमकनी चे आई दे हायगनु सुशीला अंगांग ने मखोन बो तादे कमाय तरिनो खंगदीनी उरबसे लोय ओमसलक्तना तरोमीसे मोमो लेक्तना लोय पिजेना चा लोय हबनेबा सिबु करिनोबा
ꯑꯗꯩ ꯂꯥꯟꯆꯦꯟꯕꯅ ꯍꯥꯏꯕ ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯛꯁ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯁꯀꯤ ꯐꯥꯏꯠ ꯇꯣꯔꯅꯥꯃꯦꯟ ꯂꯩꯌꯦ ꯎꯇꯔꯥꯈꯟꯗ ꯍꯟꯗꯛꯀꯤ ꯑꯦꯄ꯭ꯔꯤꯜ 26ꯇ ꯃꯌꯥꯝ ꯑꯩ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯛꯀꯦ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣ ꯂꯥꯟꯆꯦꯟꯕ ꯏꯆꯥ ꯍꯥꯏꯒꯗ꯭ꯔꯥ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣ ꯑꯗꯩꯗꯤ ꯊꯣꯏ ꯍꯦꯟꯕ ꯑꯣꯏꯔꯣ ꯑꯗꯩꯗꯤ ꯃꯌꯥꯝꯅꯁꯨ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏ ꯂꯥꯟꯆꯦꯟꯕꯗ ꯋꯤꯁ ꯇꯧꯕꯤꯔꯣ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯆꯦꯟꯕ ꯆꯠꯂꯕꯣ ꯁꯞ ꯇꯧꯔꯕꯣ ꯅꯦꯠ ꯑꯃꯨꯛ ꯌꯥꯔꯨꯗ꯭ꯔꯦ ꯑꯩꯒꯤ ꯍꯥꯏꯕ ꯑꯩꯅꯅꯦ ꯔꯥꯅꯤꯒꯤ ꯃꯣꯏꯒꯤ ꯏꯁꯩ ꯁꯛꯄꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨ ꯄꯤꯔꯒ ꯌꯦꯡꯕꯕꯨ ꯌꯥꯗꯕꯩ ꯋꯥꯅꯤ ꯂꯛꯅꯒꯦ ꯇꯧꯕ ꯆꯠꯂꯦꯗꯣ ꯑꯩꯗꯤ ꯊꯃꯣꯏꯅꯨꯡꯗ ꯃꯩꯒꯤ ꯆꯦꯡ ꯑꯣ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯣꯏꯔꯕꯣ ꯐꯔꯦ ꯆꯥꯔꯣ ꯋꯥꯎ ꯐꯅꯃꯛ ꯆꯥꯏ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯦꯡꯉꯦ ꯀꯞꯇ ꯑꯣꯠꯇ ꯂꯥꯛꯑꯦꯅꯦ ꯇꯧꯔꯤꯁꯦ ꯏꯃꯥꯏꯄꯦꯝꯃ ꯕꯁ ꯈꯤꯠꯇ ꯋꯥꯏ ꯁꯪꯉꯦ ꯑꯩ ꯆꯠꯂꯒꯦ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯕꯥꯏ ꯂꯟꯆꯦꯟꯕ ꯆꯥꯔꯨꯔꯣ ꯑꯗꯨꯒ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯑꯣꯏꯔꯛꯑꯣ ꯑꯩꯈꯣꯏꯅ ꯊꯧꯖꯥꯜ ꯅꯤꯖꯔꯤ ꯃꯄꯨ ꯃꯐꯝꯗꯁꯨ ꯁꯨꯁꯤꯂꯥ ꯍꯥꯏꯕ ꯂꯟꯆꯦꯟꯕ ꯏꯄꯥꯅ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯒ ꯂꯥꯛꯑꯣꯀꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯏꯆꯦ ꯁꯨꯁꯤꯂꯥꯅ ꯋꯤꯁ ꯇꯧꯕꯤꯔꯦ ꯂꯥꯟꯆꯦꯟꯕꯗ ꯆꯥꯛꯂꯔꯤ ꯋꯥꯃꯩꯒꯨꯝ ꯀꯩꯅꯣ ꯈꯪꯗꯦ ꯍꯟꯗꯛꯁꯤꯕꯨ ꯀꯩꯀꯩ ꯀꯥꯏꯅꯕꯒꯤ ꯏꯁꯩꯒ ꯀꯩꯀ ꯌꯥꯝ ꯉꯪꯅꯤꯡꯄ ꯋꯥꯅꯤ ꯍꯣꯏ ꯃꯥ ꯑꯗꯨꯑꯣꯏꯗꯤ ꯁꯨꯁꯤꯂꯥ ꯍꯥꯏꯕꯨ ꯂꯟꯆꯦꯟꯕ ꯏꯁꯣꯔꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯕꯤꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯄꯨꯔꯛꯑꯣꯀꯣ ꯏꯄꯥ ꯍꯥꯏꯔꯦ ꯔꯣꯖꯤꯠ ꯂꯥꯛꯑꯝꯕꯗꯨꯁꯨ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯀꯩꯅꯣꯗꯣ ꯁꯂꯥꯏ ꯔꯣꯖꯤꯠꯂ ꯀꯩꯅꯣ ꯈꯪꯗꯦꯗ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯟꯕꯩ ꯋꯥꯅꯤ ꯃꯌꯥꯝ ꯆꯠꯈ꯭ꯔꯕꯣ ꯂꯩꯔꯤꯕꯣ ꯂꯣꯏꯁꯤꯜꯂꯁꯤꯔ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯩꯒꯤꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯈꯤꯇꯪ ꯋꯥꯈꯜ ꯍꯥꯏꯗꯤ ꯀꯩꯅꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯊꯃꯣꯏꯗ ꯀꯩꯅꯣ ꯁꯥꯍꯁ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅꯅꯤ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯃꯩꯅ ꯃꯔꯣꯝ ꯃꯝꯕꯅꯦ ꯀꯥꯁꯤꯃꯗ ꯑꯩ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯂꯟꯆꯦꯟꯕ ꯃꯥꯏ ꯄꯥꯛꯄ ꯃꯌꯥꯝꯗꯒꯤ ꯍꯦꯟꯕ ꯑꯊꯣꯏꯕ ꯑꯣꯏꯌꯨ ꯏꯅꯥꯎꯅꯨꯄꯥ ꯅꯆꯦꯅ ꯄꯤꯕ ꯕꯣꯔꯅꯤ ꯀꯔꯤ ꯋꯥꯅꯣꯅꯦ ꯑꯗꯨꯛ ꯌꯥꯝ ꯄꯤꯖꯈ꯭ꯔ ꯑꯃꯨꯛꯀ ꯑꯣꯔꯦꯟꯖꯀꯤ ꯕꯤꯁꯀꯨꯠꯇꯨꯁꯨ ꯍꯥꯏꯒꯠꯂꯛꯑꯦꯅꯦ ꯔꯥꯅꯤ ꯀꯔꯤ ꯊꯣꯡꯗꯣꯏꯒꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯁꯨꯁꯤꯂꯥ ꯆꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯒꯪꯒꯥ ꯆꯦ ꯒꯪꯒꯥ ꯇꯣꯉꯥꯟꯈ꯭ꯔꯦ ꯏꯃꯥ ꯍꯧꯖꯤꯛꯀꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯣ ꯂꯣꯏꯈ꯭ꯔꯕꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩ ꯀꯗꯥꯏꯗꯩꯅꯣ ꯎꯠꯁꯜꯂꯨꯔꯦ ꯑꯩꯅ ꯎꯠꯇꯕꯤꯗ ꯏꯟꯗꯤꯌꯥ ꯐꯣꯟ ꯇꯧꯕꯗ ꯏꯁꯩ ꯂꯣꯏꯗꯧꯔꯦ ꯍꯥꯏꯕꯗ ꯐꯣꯟ ꯇꯧꯔꯣ ꯑꯗꯨ ꯂꯣꯏꯍꯧꯔꯗꯤ ꯑꯩ ꯏꯁꯩ ꯁꯛꯄꯤꯗꯤ ꯉꯝꯃꯣꯏꯍꯦ ꯑꯩꯁꯦ ꯆꯨꯝꯅꯒꯤꯅꯤ ꯆꯨꯝꯅꯒꯤ ꯋꯥꯔꯤ ꯁꯥꯕꯒꯤ ꯋꯥꯔꯤꯅꯤ ꯑꯩ ꯏꯁꯩ ꯁꯛꯄꯒꯤ ꯃꯇꯥꯡꯗꯗꯤ ꯇꯜꯂꯦꯕ ꯏꯀꯥꯏꯖꯩ ꯇꯜꯂꯦ ꯃꯌꯥꯝꯅ ꯇꯥꯈꯤꯅꯤꯗꯅ ꯑꯩ ꯉꯥꯡꯕꯗꯣ ꯐꯣꯟ ꯇꯧꯕꯗ ꯏꯁꯩ ꯂꯣꯏꯗꯧꯔꯦ ꯍꯥꯏꯕꯗ ꯏꯃꯥꯏ ꯄꯦꯝꯃ
ꯑꯗꯨꯏ ꯅꯝꯕꯔꯗꯣ ꯅꯪ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔ ꯊꯝꯕ. ꯑꯩꯅ ꯅꯝꯕꯔꯗꯣ ꯁꯨꯝ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯇꯧꯔꯁꯨ ꯍꯥꯏꯅ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯔ ꯊꯝꯕꯅꯦꯕ. ꯑꯗꯨꯒꯤ ꯁꯨꯝ ꯑꯩꯅ ꯅꯝꯕꯔꯗꯣ ꯂꯧꯊꯣꯛꯑꯒ ꯃꯦꯠꯂꯒ ꯌꯦꯡꯕ. ꯁꯨꯁꯤꯂꯥ ꯍꯥꯎ. ꯁꯨꯁꯤꯂꯥ ꯍꯥꯎ ꯍꯥꯏꯅ ꯈꯨꯝꯃꯛꯑꯦ. ꯒꯪꯒꯥ ꯀꯩ ꯃꯊꯦꯜꯅꯣ? ꯁꯤ ꯑꯩ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗ ꯃꯣꯏꯒꯤ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯀꯩꯀꯥꯁꯦ ꯂꯣꯏꯅ ꯐꯈ꯭ꯔꯅꯦꯕ. ꯑꯗꯣ ꯑꯩꯅ ꯐꯣꯟ ꯑꯃ ꯄꯥꯏꯔꯗꯤ ꯃꯣꯏ ꯆꯥ ꯊꯛꯇꯣꯏꯕ? ꯊꯣꯡꯂꯔꯣꯏ ꯆꯥꯕ ꯂꯣꯏꯗ ꯉꯥꯏꯔꯤ ꯃꯤ꯫ ꯃꯣꯏ ꯃꯅꯤꯄꯨꯔ ꯃꯤꯒꯤꯗꯤ ꯃꯥꯟꯅꯗꯕꯅꯤꯗ ꯁꯟꯗꯥ ꯑꯣꯏꯕꯒ ꯂꯣꯏ ꯆꯥꯕꯅꯤ ꯍꯥꯏꯗꯤ ꯆꯦ ꯆꯥꯛ ꯊꯣꯡꯉꯕꯣ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ? ꯀꯩꯅꯣ ꯑꯅꯧ ꯍꯥꯏꯕꯣ? ꯑꯣ ꯑꯣꯟꯊꯣꯛꯑꯣ ꯇꯤꯚꯤꯗꯣ ꯑꯣꯟꯊꯣꯛꯑꯣ ꯀꯩꯅꯣ ꯆꯦꯅꯦꯜꯗꯣ꯫ ꯏꯃꯥꯏꯄꯦꯝꯃ ꯁꯨꯁꯤꯂꯥ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯑꯣꯏꯅ ꯑꯣ꯫ ꯌꯣꯠꯁꯔꯥꯅꯤ ꯁꯩꯇ ꯑꯁꯤꯗꯕꯨ ꯑꯩ ꯀꯔꯤ ꯂꯥꯏꯐꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯨꯁꯤꯂꯥ꯫ ꯔꯥꯅꯤ ꯎꯔꯕ ꯇꯧꯔꯤꯁꯦ ꯑꯁꯤꯅꯅꯤꯅꯦ ꯑꯩꯅ ꯁꯥꯏꯂꯦꯟ ꯀꯥꯏꯅ ꯊꯝꯃꯤꯗꯣ꯫ ꯆꯥꯖꯦꯟꯕꯤ꯫ ꯑꯣꯟꯊꯣꯛꯑꯣ ꯅꯝꯕꯔꯗꯣ ꯍꯧꯖꯤꯛ ꯍꯥꯡꯗꯦꯀꯣ ꯏꯁꯩ ꯃꯇꯝꯗ ꯍꯥꯡꯕꯅꯤ ꯑꯧ꯫ ꯍꯥ? ꯄꯤꯔꯣ ꯍꯧꯖꯤꯛꯇ ꯀꯩꯀꯩꯅꯣ ꯆꯥ ꯕꯤꯁꯀꯨꯠ ꯅꯣꯏ ꯆꯥ ꯊꯛꯇꯣꯏꯔꯣ ꯍꯧꯖꯤꯛ? ꯑꯩ ꯊꯛꯇꯣꯏꯕꯅꯦ ꯅꯪ ꯅꯠꯇꯦ꯫ ꯇꯤꯚꯤꯗꯣ ꯆꯦꯅꯦꯜ ꯑꯣꯟꯊꯣꯛꯑꯣ ꯍꯥꯏꯌꯦ꯫ ꯍꯧꯖꯤꯛ ꯍꯥꯡꯗꯦꯀꯣ ꯏꯁꯩ ꯃꯇꯝꯗ ꯍꯥꯡꯕꯅꯤ ꯑꯣ꯫ ꯔꯥꯅꯤꯅ ꯆꯠꯂꯒꯦ ꯍꯥꯏꯔꯦ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯦ꯫ ꯆꯠꯂꯒꯦ ꯍꯥꯏꯔꯤ ꯃꯔꯛꯁꯤꯗ ꯑꯒꯨꯅ ꯑꯃꯨꯛ ꯂꯥꯛꯑꯦ꯫ ꯀꯌꯥꯝ ꯂꯥꯎꯅꯩꯅꯣ ꯌꯦꯡꯉꯨꯅꯦ ꯁꯤꯕꯣ ꯑꯒꯨ ꯆꯥꯛ ꯆꯥꯔꯕꯣ? ꯍꯌꯦꯡꯗꯤ ꯏꯠꯅꯤꯒ ꯍꯥꯏꯗꯥꯏ ꯍꯌꯦꯡꯁꯦ? ꯑꯒꯨ ꯆꯥꯛ ꯆꯔꯛꯑꯦ ꯆꯥꯛ ꯆꯔꯛꯑꯕ꯭ꯔꯥ? ꯌꯥꯔꯣꯏ ꯂꯩꯒꯣ ꯍꯥꯏꯔꯤꯌꯦ꯫ ꯒꯪꯒꯥ ꯂꯩꯒꯣ ꯑꯒꯨꯅ ꯁꯥꯎꯔꯛꯆꯅꯤ꯫ ꯂꯥꯏꯔꯤꯛ ꯇꯧꯔꯨꯕꯅꯦ ꯑꯩ꯫ ꯌꯥꯝ ꯊꯨꯅ ꯇꯧꯔꯛꯑꯦ꯫ ꯀ꯭ꯂꯥꯁ ꯀꯌꯥ ꯀ꯭ꯂꯥꯁ 7 ꯀꯥꯔꯕ꯭ꯔꯣ? ꯍꯌꯦꯡ ꯏꯠꯅꯤ꯫ ꯏꯠꯅꯤ꯫ ꯑꯒꯨꯒꯤꯁꯦ ꯀꯩꯅꯣꯁꯨ ꯊꯝꯗꯦ ꯀꯔꯦꯕ ꯗꯤꯄꯤ ꯊꯝꯗꯣꯏꯁꯦ ꯁꯥꯏꯠꯁꯦ ꯏꯃꯨꯡ ꯃꯨꯔ ꯏꯍꯥꯡ ꯂꯩꯔꯦ꯫ ꯑꯩ ꯀ꯭ꯂꯥꯁ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯍꯥꯏꯔꯛꯀꯅꯨ ꯍꯣꯏ꯫ ꯑꯗꯣ ꯉꯁꯥꯏꯒꯤ ꯀ꯭ꯋꯦꯁꯟꯗꯨꯒꯤ ꯑꯟꯁꯥꯔꯗꯣ ꯀꯣꯏꯁꯟꯗꯨꯒꯤ ꯑꯟꯁꯥꯔꯗꯣ ꯀꯔꯝꯕꯅꯣ ꯑꯝꯇꯪꯒ ꯍꯥꯏꯔꯛꯑꯣ ꯀꯣꯏꯁꯟꯗꯣ ꯀꯔꯝꯕꯅꯣ ꯀꯥꯎꯔꯦ ꯆꯩꯔꯥꯎ ꯀꯔꯤꯒꯤ ꯆꯩꯔꯥꯎ ꯅꯤꯉꯣꯜ ꯍꯥꯏꯔꯤꯔꯥ ꯀꯩꯅꯣꯝ ꯍꯥꯏꯈꯤꯗꯥꯏ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯁꯦ ꯀꯅꯥꯅ ꯄꯣꯛꯈꯤꯕꯅꯣ ꯍꯥꯏꯕ
ꯍꯥꯎ ꯂꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯁꯦ ꯀꯅꯥꯅ ꯄꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯄꯣꯛꯏ ꯅꯠꯇꯦ ꯃꯥ ꯁꯥꯏꯑꯣꯟ ꯍꯥꯏꯗꯨꯅꯤ ꯁꯥꯏꯑꯣꯟꯅꯦꯕ ꯁꯥꯏꯑꯣꯟ ꯅꯠꯇꯦ ꯁꯥꯏꯑꯣꯟ ꯑꯣ 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 ꯁꯣꯔꯥꯔꯦꯟ ꯁꯤꯗꯕꯒꯤ ꯁꯥꯏꯑꯣꯟ ꯁꯣꯔꯥꯔꯦꯟ ꯁꯤꯗꯕꯒꯤ ꯁꯥꯏꯑꯣꯟꯅꯦ ꯏꯄꯨꯔꯣꯏꯕ ꯄꯣꯛꯄꯒꯤ ꯁꯥꯏꯑꯣꯟ ꯁꯥꯏꯑꯣꯟ ꯍꯥꯏꯗꯤ ꯃꯁꯥꯗꯒꯤ ꯃꯁꯥ ꯑꯣꯜꯂꯛꯄꯗꯨ ꯁꯥꯏꯑꯣꯟ ꯀꯧꯏ ꯄꯣꯛꯄꯗꯨꯅ ꯂꯥꯡꯗ ꯄꯣꯛꯄꯗꯨꯅ ꯂꯥꯡꯕꯟ ꯀꯧꯏ ꯁꯥꯏꯑꯣꯟ ꯑꯃꯁꯨꯡ ꯂꯥꯡꯕꯟ ꯑꯅꯤꯒꯤ ꯋꯥꯔꯤ ꯈꯪ ꯇꯥꯕ ꯑꯗꯨꯅ ꯁꯥꯏꯑꯣꯟ ꯑꯃꯁꯨꯡ ꯂꯥꯡꯑꯣꯟ ꯀꯩꯗꯧ ꯍꯥꯏꯔꯤꯅꯣ ꯑꯒꯨ ꯇꯥꯔꯕꯣ ꯑꯁ ꯑꯒꯨ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯀꯥꯏ ꯁꯅꯥꯃꯍꯤꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝ ꯀꯨꯞꯅ ꯈꯪꯕ ꯇꯥꯏ ꯍꯣꯏꯕ ꯃꯤꯇꯩ ꯑꯃ ꯑꯣꯏꯅ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯁꯦꯡꯕ ꯃꯤꯇꯩ ꯋꯥꯔꯤꯗꯨ ꯀꯨꯞꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯑꯗꯣ ꯁꯅꯥꯃꯍꯤ ꯄꯥꯈꯪꯕ ꯂꯩꯃꯔꯦꯟ ꯑꯄꯣꯛꯄ ꯑꯗꯨ ꯌꯨꯝꯗ ꯂꯩꯕ ꯀꯅꯥꯅ ꯄꯣꯛꯂꯤꯅꯣ ꯍꯥꯏꯕ ꯄꯣꯛꯄ ꯑꯗꯨ ꯅꯠꯇꯦ ꯁꯥꯏꯑꯣꯟꯅꯤ ꯍꯥꯏꯁꯤꯅꯦꯕ ꯑꯗꯨꯅ ꯑꯁꯤꯒꯤ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯕ ꯃꯤꯑꯣꯏꯁꯤ ꯑꯐ ꯅꯨꯡꯉꯥꯏ ꯃꯤꯁꯛ ꯑꯣꯏꯒꯅꯤ ꯋꯥꯔꯤ ꯈꯪꯗ꯭ꯔꯒꯗꯤ ꯀꯥꯔꯟ ꯇꯥꯔꯒ ꯋꯥꯔꯤꯁꯦ ꯂꯤꯔꯒ ꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯇꯥꯕ ꯍꯩꯕ ꯀꯔꯤ ꯍꯥꯏꯅꯣ ꯍꯥꯏꯅ ꯈꯪꯕ ꯃꯤꯒꯤꯁꯨ ꯃꯊꯧꯅꯤ ꯈꯪꯕ꯭ꯔꯥ ꯋꯥꯔꯤ ꯈꯪꯕ ꯍꯩꯇ꯭ꯔꯒꯗꯤ ꯍꯣꯔꯦꯟ ꯏꯁ ꯃꯣꯏꯁꯦ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯆꯠꯂꯦ ꯍꯥꯏꯅ ꯃꯣꯏꯁꯤꯗ ꯐꯅ ꯉꯥꯡꯉꯤ ꯐꯅ ꯉꯥꯡꯉꯤ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯈꯟꯕꯤꯕ ꯑꯃ ꯇꯧꯋꯦꯕ ꯑꯩꯈꯣꯏꯗꯤ ꯑꯆꯨꯝꯕꯗꯣ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯅꯦꯕ ꯆꯞ ꯆꯥꯅ ꯄꯤꯗꯣꯏꯁꯦ ꯑꯗꯣ ꯍꯦꯛꯇ ꯋꯥꯔꯤꯗꯨꯗꯤ ꯁꯨꯃꯥꯏꯅ ꯃꯆꯤꯟ ꯃꯆꯤꯟ ꯍꯧꯕꯗꯤ ꯌꯥꯗꯕꯅꯤꯅ ꯏꯕꯣꯍꯜ 13 ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯏꯕꯣꯍꯜ ꯑꯗꯩ ꯂꯨꯋꯥꯡ ꯁꯂꯥꯏ ꯍꯥꯏ ꯃꯌꯥꯝ ꯁꯂꯥꯏ ꯑꯃꯨꯛ ꯂꯥꯛꯑꯦ ꯊꯥꯒꯠꯆꯔꯤ ꯑꯗꯩꯗꯤ ꯏꯕꯣꯍꯜꯁꯨ ꯂꯨꯋꯥꯡ ꯇꯝꯇꯝ ꯑꯒꯨꯟ ꯍꯥꯏꯕ ꯏꯃꯥ ꯈꯟꯕꯤꯒꯅꯨꯀꯣ ꯁꯨꯝ ꯍꯪꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯥꯎꯕꯤꯒꯅꯨ ꯍꯪꯕ ꯍꯥꯏꯕ ꯄꯣꯠꯁꯛꯁꯦ ꯀꯣꯏꯁꯟ ꯍꯥꯏꯕ ꯄꯣꯠꯁꯛꯁꯦ ꯂꯩꯇ꯭ꯔꯒꯗꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯦ ꯀꯃꯥꯏꯅ ꯈꯪꯒꯅꯤ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯍꯪꯕ ꯌꯥꯒꯅꯤ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯍꯪꯕ ꯌꯥꯒꯅꯤ ꯈꯪꯉꯒꯗꯤ ꯈꯪꯉꯤ ꯍꯥꯏꯒꯅꯤ ꯈꯪꯗꯕꯗꯨ ꯑꯈꯪꯕ ꯁꯥꯡ ꯍꯥꯏꯕ ꯌꯥꯗꯦ ꯎꯝ ꯑꯆꯨꯝꯕꯗꯨ ꯑꯣꯏꯕ ꯇꯥꯕ ꯑꯩꯅꯦꯅ ꯆꯦ ꯃꯤꯇꯩ ꯅꯪ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯔꯣꯖꯤꯠ ꯅꯠꯇ꯭ꯔꯣ ꯂꯨꯋꯥꯡ ꯁꯂꯥꯏꯁꯦ ꯑꯩꯈꯣꯏ ꯔꯣꯖꯤꯠ ꯅꯣꯡꯊꯣꯝꯕꯝ ꯅꯠꯇꯕ꯭ꯔꯣ ꯑꯗꯣ ꯔꯣꯖꯤꯠ ꯅꯣꯡꯊꯣꯝꯕꯝ ꯍꯥꯏꯅ ꯏꯕ ꯆꯦꯅꯦꯜꯗꯨꯗꯤ ꯑꯗꯨ ꯃꯤꯡꯗꯨꯗꯤ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯦ ꯂꯥꯏꯞꯇ ꯋꯥꯔꯤ ꯂꯣꯏꯔꯕꯣ ꯁꯤꯁꯇꯔ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯆꯨꯝꯅ ꯁꯥꯔꯝꯕ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯑꯒꯨꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯋꯥꯔꯤ ꯍꯪꯉꯛꯄ ꯑꯗꯨꯒ ꯑꯗꯨ ꯑꯣꯏꯅ ꯑꯃꯨꯛ ꯂꯣꯏꯔꯝꯗꯥꯏꯁꯤꯒ ꯑꯗꯨꯝ ꯀꯟꯅ ꯍꯧꯗꯣꯔꯛꯏꯅꯦ ꯃꯌꯥꯝ ꯈꯪꯅꯤꯡꯕ ꯑꯗꯨꯗꯩ ꯂꯩꯔꯒꯗꯤ ꯏꯕꯣꯍꯜꯅ ꯀꯔꯤ ꯋꯥꯔꯤꯅꯣ ꯉꯁꯤ ꯇꯧꯅꯔꯤꯁꯦ ꯑꯒꯨꯗ ꯍꯪꯉꯣ ꯀꯗꯥꯏꯗꯒꯤ ꯔꯣꯖꯤꯠꯅꯣ ꯈꯪꯗꯦ ꯔꯣꯖꯤꯠ ꯅꯠꯇ꯭ꯔꯣ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯨ ꯂꯨꯋꯥꯡ ꯁꯂꯥꯏ ꯍꯥꯏꯁꯦ ꯑꯩ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯆꯦ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯏꯆꯦ ꯀꯨꯂꯕꯇꯤ ꯁꯤꯁꯇꯔ ꯑꯩ ꯂꯥꯛꯆꯔꯤꯌꯦ ꯏꯆꯦ ꯐꯤꯗꯥ ꯄꯥꯛꯅ ꯊꯥꯖꯔꯤ ꯅꯅꯥꯎꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯗꯒꯤ ꯐꯝꯕꯤꯌꯨ ꯐꯦꯟ ꯊꯥꯔꯛꯀꯦ ꯏꯆꯦ ꯂꯨꯋꯥꯡꯅ ꯍꯥꯏꯕ ꯍꯣꯏ ꯔꯣꯖꯤꯠ ꯅꯣꯡꯊꯣꯝꯕꯝꯅꯦ ꯑꯩꯒꯤ ꯌꯦꯛ ꯁꯂꯥꯏꯅꯦ ꯑꯣꯏꯔꯝꯃꯤ ꯏꯆꯦ ꯑꯣꯏꯔꯕ ꯑꯒꯨ ꯔꯣꯖꯤꯠ ꯑꯣꯏꯔꯝꯃꯤ ꯈꯥꯔꯗꯤ ꯏꯁꯤꯡ ꯍꯩꯖꯤꯜꯂꯨꯗꯣ ꯆꯥꯁꯦ ꯊꯛꯉꯩꯗ ꯃꯣꯃꯣ ꯄꯤꯖꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯅ ꯉꯁꯤ ꯀꯔꯤꯝ ꯊꯧ ꯁꯥꯗ꯭ꯔꯦ ꯃꯣꯏ ꯂꯣꯏꯅ ꯂꯝꯅꯔꯝꯃꯤ ꯅ꯭ꯌꯨ ꯑꯥꯏꯗꯤꯅꯦ ꯆꯦ ꯃꯩꯇꯩ ꯑꯣ ꯅ꯭ꯌꯨ ꯑꯥꯏꯗꯤꯅꯤ ꯑꯗꯩꯗꯤ ꯏꯕꯣꯍꯜꯅ ꯍꯥꯏꯕ ꯕꯣꯕꯣꯛ ꯑꯥꯔ ꯀꯦ ꯈꯨꯔꯨꯝꯖꯔꯤ ꯕꯣꯕꯣꯛ ꯑꯥꯔ ꯀꯦꯒ ꯍꯥꯏꯕꯤꯈꯤꯗꯅ ꯇꯧꯕꯤꯂꯥꯁꯦ ꯆꯩꯔꯥꯎꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯏꯕꯨꯍꯜ ꯅꯣꯏꯗꯤ ꯆꯩꯔꯥꯎꯈ꯭ꯔꯕꯣ ꯊꯣꯛꯂꯛꯑꯦꯅꯁꯦ ꯁꯤꯗꯤ ꯁꯨꯃ ꯂꯩꯔꯦ ꯂꯨꯋꯥꯡ ꯁꯂꯥꯏꯗꯣ ꯑꯩꯅꯦꯀꯣ ꯆꯦ ꯃꯩꯇꯩ ꯃꯥꯅꯤ ꯑꯩ ꯈꯪꯈ꯭ꯔꯦ ꯉꯁꯥꯏ ꯁꯣꯔꯥꯔꯦꯜ ꯁꯤꯗꯕ ꯃꯄꯨꯅ ꯌꯥꯊꯪ ꯄꯤꯔꯦ ꯃꯥꯂꯦꯝꯁꯦ ꯁꯦꯝꯃꯣꯅ ꯍꯥꯏꯗꯤ ꯇꯔꯪ ꯃꯂꯪꯗ ꯂꯩꯔꯝꯕꯅꯦ ꯃꯊꯪꯗ ꯁꯅꯥꯃꯍꯤꯅ ꯃꯄꯥꯒꯤ ꯌꯥꯊꯪ ꯐꯪꯗꯕꯗ ꯇꯥꯏꯕꯪꯁꯦ ꯁꯦꯝꯈꯤꯕꯅꯤ ꯍꯥꯏꯅ ꯇꯥꯖꯩ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯅꯣꯏ ꯀꯀꯥꯅ
ꯅꯍꯥꯟꯋꯥꯏ ꯑꯩ ꯆꯦꯅꯦꯜꯁꯦ ꯈꯔ ꯅꯧꯔꯤꯉꯩꯗꯅꯤꯀꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯇꯥꯡ ꯑꯦꯄ꯭ꯔꯤꯜ ꯊꯥ ꯁ꯭ꯋꯥꯏꯗ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯍꯧꯖꯤꯛ ꯆꯍꯤꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯂꯩꯕꯅꯦꯕ ꯀꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯇꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯑꯗꯣ ꯑꯩ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯍꯥꯏꯗꯕꯅꯤꯅ ꯚꯤꯗꯤꯑꯣꯗꯣ ꯀꯩꯅꯣꯁꯨ ꯇꯧꯈꯤꯗꯕ ꯃꯌꯥꯝ ꯍꯨꯟꯅꯖꯧꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯦꯡꯒꯦ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨ ꯅꯣꯡꯈꯣꯡ ꯀꯣꯏꯕꯒꯤ ꯋꯥꯔꯤꯗ ꯌꯥꯎꯕꯅꯦ ꯌꯥꯎꯕꯅꯤ ꯌꯥꯎꯕꯅꯤ ꯑꯩꯈꯣꯏ ꯑꯒꯨꯅ ꯍꯥꯏꯔꯤꯑꯦ ꯁꯣꯔꯥꯔꯦꯜ ꯁꯤꯗꯕ ꯃꯄꯨꯅ ꯌꯥꯊꯪ ꯄꯤꯔꯦ ꯃꯥꯂꯦꯝꯁꯦ ꯁꯦꯝꯃꯣꯅ ꯁꯦꯝꯃꯣ ꯍꯥꯏꯅꯀꯣ ꯍꯥꯏꯗꯤ ꯇꯔꯪ ꯃꯥꯂꯪꯗ ꯂꯩꯔꯝꯕꯅꯦ ꯃꯊꯪꯗ ꯁꯅꯥꯃꯍꯤꯅ ꯃꯄꯥꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯇꯥꯏꯕꯪꯁꯦ ꯁꯦꯝꯈꯤꯕꯅꯤ ꯍꯥꯏꯅ ꯇꯥꯖꯩ ꯁꯣꯔꯥꯔꯦꯟ ꯁꯤꯗꯕꯅ ꯏꯄꯨꯔꯣꯏ ꯑꯄꯣꯛꯄꯅ ꯁꯣꯔꯥꯔꯦꯟ ꯁꯤꯗꯕꯗ ꯃꯥꯒꯤ ꯃꯁꯥꯒꯤ ꯃꯁꯥ ꯁꯥꯏꯌꯣꯟꯅꯤꯅ ꯃꯥꯅ ꯍꯥꯏꯈꯤ ꯑꯩꯅ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯏꯆꯥ ꯏꯄꯨ ꯃꯅꯨꯡꯗ ꯍꯨꯝꯅꯤ ꯁꯨꯕ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯅ ꯑꯩ ꯁꯥꯏꯌꯣꯜꯂꯒꯦ ꯃꯗꯨ ꯂꯧꯈꯠꯂꯒ ꯅꯆꯥꯒꯤ ꯃꯇꯝꯒꯨꯝꯅ ꯌꯣꯛꯎ ꯍꯌꯦꯡ ꯃꯥꯅ ꯆꯥꯎꯔꯛꯂꯒ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯅꯤ ꯇꯥꯏꯕꯪꯒꯤ ꯑꯆꯠ ꯆꯠꯇ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯃꯇꯝꯗ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯑꯗꯨꯗꯩꯗꯤ ꯃꯥꯅ ꯌꯦꯡꯉꯨꯕꯗ ꯏꯆꯥ ꯏꯄꯨ ꯃꯅꯨꯡꯗ ꯍꯨꯝꯅꯤ ꯁꯨꯕ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯂꯧꯈꯠꯂꯒ ꯂꯩꯃꯔꯦꯟꯗ ꯁꯤꯟꯅꯩ ꯂꯩꯃꯔꯦꯟꯅ ꯁꯣꯔꯥꯔꯦꯟ ꯁꯤꯗꯕꯗ ꯍꯥꯏ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯒꯨꯝꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤꯅ ꯑꯗꯨꯗꯤ ꯑꯁꯤꯒꯤ ꯁꯅꯥ ꯑꯍꯤꯡꯕ ꯃꯆꯨ ꯃꯥꯟꯕ ꯁꯅꯥꯃꯍꯤ ꯑꯁꯦ ꯑꯩꯍꯥꯛꯅ ꯃꯥꯒꯤ ꯃꯃꯤꯡ ꯑꯝꯇꯪ ꯊꯣꯟꯖꯒꯦ ꯃꯁꯤ ꯀꯅꯥꯝꯇꯅ ꯂꯥꯏꯅꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯀꯧꯕ ꯌꯥꯔꯣꯏꯅ ꯀꯣꯟꯁꯦꯡ ꯇꯨꯔꯩ ꯁꯦꯡꯕ ꯍꯥꯏꯅ ꯂꯩꯃꯔꯦꯟꯅ ꯃꯥꯒꯤ ꯃꯤꯡꯊꯣꯟ ꯑꯁꯦ ꯊꯣꯟꯈꯤ ꯑꯗꯣ ꯁꯅꯥꯃꯍꯤꯒꯤ ꯃꯃꯤꯡꯁꯦ ꯀꯣꯟꯁꯦꯡ ꯇꯨꯔꯩ ꯁꯦꯡꯕ ꯀꯧꯏ ꯑꯗꯨꯅ ꯃꯥꯅ ꯌꯣꯛꯑꯕ ꯃꯇꯨꯡꯗ ꯃꯥꯅ ꯆꯥꯎꯔꯛꯑꯒ ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯇꯝꯗ ꯁꯣꯔꯥꯔꯦꯟꯅ ꯁꯅꯥꯃꯍꯤꯗ ꯌꯥꯊꯪ ꯇꯧꯈꯤ ꯍꯦ ꯄꯥꯔꯤ ꯑꯍꯟ ꯅꯪ ꯇꯥꯏꯕꯪ ꯁꯦꯝꯃꯣ ꯍꯥꯏꯅ ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦ ꯇꯥꯏꯕꯪꯁꯦ ꯀꯔꯝꯍꯥꯏꯅ ꯁꯦꯝꯗꯣꯏꯅꯣ ꯅꯪꯅ ꯁꯦꯝꯇ ꯁꯦꯝꯃꯨ ꯅꯪꯅ ꯅꯤꯡꯕ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯃꯤꯕꯗꯣ ꯃꯗꯨꯅ ꯇꯥꯏꯕꯪ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯦꯅ ꯑꯗꯣ ꯇꯥꯏꯕꯪ ꯍꯥꯏꯕꯁꯤꯗ ꯃꯤ ꯈꯛꯇ ꯅꯠꯇꯦ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯆꯠꯄ ꯆꯠꯇꯕ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯒꯗꯧꯔꯤ ꯑꯗꯨꯅ ꯁꯅꯥꯃꯍꯤꯒꯤꯅ ꯃꯥꯒꯤ ꯋꯥꯈꯜꯗꯒꯤ ꯃꯊꯪ ꯃꯊꯪ ꯁꯥꯗꯅ ꯇꯥꯏꯕꯪꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯃꯊꯪ ꯃꯊꯪ ꯁꯦꯝꯅ ꯎꯔꯤ ꯎꯄꯥꯜ ꯍꯥꯟꯅ ꯁꯦꯝꯃꯦ ꯆꯥꯅ ꯊꯛꯅꯕ ꯃꯍꯩ ꯃꯔꯣꯡ ꯍꯥꯟꯅ ꯁꯦꯝꯃꯦ ꯃꯗꯨꯗꯒꯤ ꯃꯊꯪ ꯃꯊꯪꯗ ꯑꯆꯠꯄ ꯆꯠꯇꯕ ꯄꯨꯝꯅꯃꯛꯁꯦ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯏꯂꯣꯏ ꯂꯣꯏꯕꯗ ꯑꯃ ꯁꯦꯝꯃ ꯃꯄꯥꯕꯨꯡꯗ ꯀꯠꯁꯜꯂꯦ ꯃꯁꯤꯗꯤ ꯃꯑꯣꯡ ꯃꯥꯟꯗꯦ ꯃꯁꯤ ꯃꯤ ꯑꯣꯏꯕ ꯌꯥꯗꯦ ꯏꯆꯥꯅ ꯁꯦꯝꯂꯨꯔꯕꯅꯤꯅ ꯃꯁꯤꯗꯤ ꯍꯥꯏꯗꯤ ꯆꯨꯝꯅ ꯑꯣꯏꯕ ꯌꯥꯗꯦ ꯃꯥꯒꯤ ꯃꯐꯝ ꯆꯥꯅ ꯍꯥꯏꯗꯤ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯗꯤ ꯏꯁꯤꯡꯗ ꯊꯥꯗꯣꯛꯑꯦ ꯃꯥꯒꯤ ꯃꯃꯤꯡ ꯃꯤꯇꯝ ꯉꯥ ꯍꯥꯏꯅ ꯊꯣꯜꯂꯦ ꯃꯊꯪꯗ ꯑꯃꯨꯛ ꯁꯥꯔꯦ ꯑꯃꯨꯛ ꯀꯠꯁꯜꯂꯦ ꯑꯗꯨ ꯃꯑꯣꯡ ꯃꯇꯧ ꯃꯥꯟꯗ꯭ꯔꯦ ꯃꯈꯣꯡ ꯃꯈꯨꯠꯇꯤ ꯄꯥꯜꯂꯦ ꯑꯗꯨꯕꯨ ꯃꯥꯁꯦ ꯃꯁꯤꯗꯤ ꯃꯤ ꯑꯣꯏꯕ ꯌꯥꯗꯦ ꯃꯤꯒꯤ ꯋꯥꯈꯜ ꯐꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯃꯥꯅ ꯆꯤꯡꯅꯨꯡꯗ ꯊꯥꯗꯣꯛꯑꯦ ꯆꯣꯡꯅ ꯆꯣꯡꯅ ꯆꯠꯇꯥꯏ ꯍꯥꯏꯅ ꯃꯥꯒꯤ ꯃꯃꯤꯡ ꯆꯣꯡ ꯍꯥꯏꯅ ꯊꯣꯜꯂꯦ ꯃꯊꯪꯗ ꯁꯥꯕ ꯉꯝꯗ꯭ꯔꯕꯗ ꯃꯄꯥꯕꯨꯡꯗ ꯍꯪꯒꯜꯂꯤ ꯄꯥꯕꯨꯡ ꯑꯩ ꯇꯥꯏꯕꯪꯁꯦ ꯃꯤ ꯑꯣꯏꯕꯁꯦ ꯁꯥꯕ ꯉꯝꯗ꯭ꯔꯦꯅ ꯑꯣ ꯅꯪ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯄꯥꯒꯤ ꯃꯤ ꯑꯁꯦ ꯌꯦꯡꯉꯒ ꯁꯥꯎ ꯏꯄꯥꯒꯤ ꯃꯤ ꯑꯁꯦ ꯌꯦꯡꯉꯒ ꯁꯥꯎ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯃꯄꯥꯕꯨꯡꯒꯤ ꯃꯃꯤꯁꯦ ꯌꯦꯡꯉꯒ ꯁꯥꯔꯒ ꯆꯞ ꯆꯥꯅ ꯃꯤꯒꯤ ꯃꯇꯧꯒꯨꯝꯅ ꯃꯑꯣꯡ ꯑꯣꯏꯔ ꯂꯦꯞꯄꯦ ꯑꯗꯨꯗꯒꯤꯗꯤ ꯁꯣꯔꯥꯔꯦꯟ ꯁꯤꯕꯅ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟ ꯍꯥꯞꯄꯤꯗꯅ ꯊꯋꯥꯏ ꯃꯉꯥꯁꯦ ꯍꯥꯞꯄꯤꯗꯅ ꯃꯥꯁꯦ ꯃꯤ ꯑꯣꯏꯔꯦ ꯑꯗꯨ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯕꯁꯦ ꯍꯥꯏꯕꯗꯤ ꯁꯣꯔꯥꯔꯦꯟꯒꯤ ꯃꯃꯤ ꯌꯦꯡꯗꯨꯅ ꯁꯥꯈꯤ ꯍꯥꯏꯕꯗꯒꯤ ꯃꯥꯒꯤ ꯃꯃꯤꯡ ꯃꯤ ꯍꯥꯏꯅ ꯀꯧꯏ ꯑꯁꯤꯅꯤ ꯇꯥꯏꯕꯪ ꯁꯦꯝꯕꯒꯤ ꯋꯥꯔꯤꯁꯦ ꯇꯥꯏꯕꯪ ꯁꯦꯝꯕꯒꯤ ꯋꯥꯔꯤꯁꯤꯗꯤ ꯁꯅꯥꯃꯍꯤꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅꯤ ꯍꯥꯏꯗꯤ ꯐꯝꯕꯥꯜꯒꯤ ꯃꯇꯥꯡꯗ ꯂꯥꯛꯀꯗꯣꯔꯤꯁꯦ ꯁꯅꯥꯃꯍꯤ ꯑꯃꯁꯨꯡ ꯍꯥꯏꯗꯤ ꯄꯥꯈꯪꯕ ꯁꯅꯥꯃꯍꯤꯁꯤꯅ ꯀꯣꯟꯁꯦꯡ ꯇꯨꯔꯩ ꯁꯦꯡꯕ ꯀꯧꯏ ꯄꯥꯈꯪꯕꯁꯤꯅ ꯇꯨꯛꯊꯕ ꯀꯧꯏ ꯄꯥꯈꯪꯕꯁꯤ ꯀꯣꯟꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯐꯝꯕꯥꯜ ꯇꯣꯡꯂꯕ ꯃꯇꯨꯡꯗ ꯑꯗꯨꯒ ꯄꯥꯈꯪꯕꯗꯤ ꯃꯥꯒꯤ ꯇꯨꯛꯊꯕ ꯀꯧꯏ
ꯇꯨꯛꯊꯕ ꯍꯥꯏꯔꯤꯁꯤꯒ ꯁꯅꯥꯃꯍꯤ ꯑꯅꯤꯁꯤꯒ ꯄꯥꯡꯈꯪꯅ ꯆꯥꯎꯔꯒ ꯃꯥꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯂꯣꯏꯔꯒ ꯅꯣꯡꯈꯣꯡ ꯀꯣꯏꯅꯕꯒꯤꯗꯃꯛꯇ ꯐꯝꯕꯥꯜ ꯄꯤꯒꯦ ꯍꯥꯏꯅ ꯁꯣꯔꯥꯔꯦꯟꯅ ꯃꯆꯥ ꯑꯅꯤꯗ ꯌꯥꯊꯪ ꯇꯧꯊꯩ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯊꯧꯔꯝ ꯂꯣꯏꯔꯕꯅꯤꯅ ꯏꯄꯥꯗꯤ ꯑꯍꯟ ꯃꯇꯝ ꯑꯣꯏꯔꯦ ꯏꯄꯥꯗꯤ ꯂꯥꯏꯔꯩꯕꯥꯛꯇ ꯍꯟꯈ꯭ꯔꯒꯦ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯅ ꯏꯄꯥꯒꯤ ꯐꯝꯕꯥꯜ ꯑꯁꯦ ꯂꯧꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯈꯣꯡ ꯇꯔꯦꯠꯂꯛ ꯍꯟꯅ ꯀꯣꯏꯕ ꯉꯝꯕ ꯏꯆꯥꯗ ꯏꯄꯥꯒꯤ ꯐꯝꯕꯥꯜ ꯁꯤꯟꯅꯅꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯃꯍꯤꯅ ꯑꯩꯗꯤ ꯀꯔꯤ ꯉꯝꯃꯣꯏꯗꯒꯦ ꯍꯥꯏꯅ ꯃꯥꯗꯤ ꯃꯄꯥꯕꯨꯡ ꯌꯥꯊꯪ ꯂꯧꯔꯒ ꯅꯣꯡꯈꯣꯡ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯆꯠꯈꯤꯉꯩ ꯁꯔꯛ ꯑꯁꯤꯗ ꯃꯅꯥꯎ ꯇꯨꯛꯊꯕꯗꯤ ꯃꯄꯥꯕꯨꯡ ꯃꯌꯥꯝꯕꯨꯡꯗꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯆꯥꯎꯕꯅꯤꯅ ꯅꯣꯡꯈꯣꯡ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ ꯑꯩꯗꯤ ꯁꯥꯅꯧꯇꯣꯟ ꯑꯣꯏꯕꯅꯤꯅ ꯁꯥꯅꯧ ꯅꯍꯥ ꯑꯣꯏꯕꯅꯤ나 ꯑꯩꯗꯤ ꯀꯣꯏꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯁꯤꯗ ꯃꯃꯥꯅ ꯀꯩꯗꯧꯔꯦ ꯏꯆꯥ ꯇꯣꯟ ꯄꯥꯔꯤꯇꯣꯟ ꯍꯥꯏꯕꯗꯨꯗ ꯏꯃꯥ ꯌꯥꯝꯕꯨꯡꯗꯤ ꯐꯝꯕꯥꯜꯒꯤ ꯏꯄꯥꯕꯨꯡꯒꯤ ꯐꯝꯕꯥꯜ ꯐꯪꯈ꯭ꯔꯅꯤꯗꯣ ꯃꯥꯗꯤ ꯅꯣꯡꯈꯣꯡ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ ꯃꯥꯗꯤ ꯑꯉꯝꯕꯅꯤ ꯑꯩꯗꯤ ꯉꯝꯗꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯔꯦ ꯏꯆꯥ ꯋꯥꯔꯨꯒꯅꯨ ꯁꯥꯡꯈꯔꯦ ꯋꯥꯔꯤꯅꯤꯅ ꯏꯃꯥ ꯂꯩꯔꯤ ꯑꯗꯨꯅꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯉꯤ ꯈꯪꯕꯒꯤ ꯃꯊꯧ ꯇꯥꯏ ꯏꯃꯥ ꯂꯩꯔꯤ ꯏꯃꯥꯅ ꯂꯣꯏꯅ ꯇꯥꯛꯀꯅꯤ ꯑꯗꯨꯗꯤ ꯏꯃꯥ ꯀꯔꯝ ꯇꯧꯕ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕꯗ ꯅꯌꯥꯝꯕꯨꯡꯅ ꯅꯣꯡꯈꯣꯡ ꯀꯣꯏꯕ ꯆꯠꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯅꯄꯥꯕꯨꯡꯒꯤ ꯐꯝꯕꯥꯜ ꯑꯁꯦ ꯇꯔꯦꯠꯂꯛ ꯍꯟꯅ ꯀꯣꯏꯔꯒ ꯈꯣꯏꯔꯝꯃꯒ ꯄꯥꯕꯨꯡ ꯑꯩ ꯅꯣꯡꯈꯣꯡ ꯀꯣꯏꯕ ꯂꯣꯏꯖꯔꯦ ꯍꯥꯏꯔꯒ ꯐꯝꯕꯥꯜꯗ ꯐꯝꯃꯨ ꯁꯣꯔꯠ ꯀꯠꯇ ꯇꯧꯔꯦ ꯃꯥꯏꯗꯣ ꯑꯗꯨꯑꯣꯏꯗꯤ ꯑꯗꯨꯅꯤ ꯑꯗꯨꯗꯒꯤꯗꯤ ꯀꯩꯗꯧꯔꯦ ꯃꯃꯥꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯄꯥꯕꯨꯡꯒꯤ ꯐꯝꯕꯥꯜꯁꯦ ꯈꯣꯏꯔꯝꯂꯒ ꯄꯥꯕꯨꯡ ꯑꯩ ꯅꯣꯡꯈꯣꯡ ꯀꯣꯏꯖꯔꯒꯦ ꯍꯥꯏꯅ ꯇꯔꯦꯠꯂꯛ ꯍꯟꯅ ꯀꯣꯏꯔꯒ ꯐꯝꯕꯥꯜꯗ ꯐꯝꯃꯤ ꯃꯁꯤ ꯍꯦꯛ ꯎꯕꯗꯨꯒ ꯁꯣꯔꯥꯔꯦꯟꯗꯤ ꯊꯨꯞꯇꯅ ꯂꯩꯕꯅꯤꯅ ꯃꯥꯅ ꯍꯤꯁ ꯀꯅꯥꯅ ꯇꯥꯛꯂꯛꯄꯅꯣ ꯁꯤꯗꯤ ꯍꯥꯏꯅ ꯃꯥꯅ ꯋꯥꯈꯜ ꯇꯧꯕꯗ ꯂꯩꯃꯔꯦꯟꯅ ꯇꯥꯛꯄꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯦ ꯑꯗꯨꯗꯩꯗꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯤ ꯉꯥꯛꯇꯕ ꯌꯥꯗꯕꯅꯤꯅ ꯁꯣꯏꯕ ꯌꯥꯗꯕꯅꯤꯅ ꯃꯆꯥ ꯁꯅꯥꯃꯍꯤꯒꯤ ꯑꯇꯣꯞꯄ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯅ ꯁꯦꯟꯇ꯭ꯔꯦꯜ ꯀꯩ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯃꯐꯩ ꯆꯠꯈ꯭ꯔꯅꯤ ꯑꯗꯨ ꯋꯥꯔꯤꯗꯨ ꯂꯥꯛꯑꯗꯤ ꯄꯔꯤꯡꯗ ꯂꯥꯛꯑꯔꯣꯏ ꯄꯔꯤꯡ ꯃꯥꯒꯤ ꯁꯅꯥꯃꯍꯤꯒꯤ ꯃꯃꯤꯡꯗꯤ 104 ꯌꯥꯝꯃꯤ ꯃꯥꯒꯤ ꯃꯐꯝ ꯃꯐꯝ ꯑꯣꯏꯔꯨꯕ ꯃꯑꯣꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯍꯛꯆꯥꯡꯗ ꯂꯩꯔꯒ ꯊꯋꯥꯏ ꯍꯥꯏꯔꯤꯗꯨꯅꯤ ꯁꯅꯥꯃꯍꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯇꯨꯛꯊꯕꯁꯤꯅ ꯃꯥꯅ ꯐꯝꯕꯥꯜ ꯐꯝꯕꯁꯤꯗ ꯃꯥꯁꯤꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤꯅ ꯐꯝꯕꯥꯜ ꯄꯤꯗꯕ ꯌꯥꯗ ꯄꯤꯈ꯭ꯔꯦ ꯑꯗꯨꯗꯤ ꯁꯣꯔꯥꯔꯦꯟꯅ ꯈꯜꯂꯤ ꯃꯅꯥꯎ ꯅꯨꯄꯥ ꯃꯌꯥꯝꯕꯅ ꯅꯣꯡꯈꯣꯡ ꯀꯣꯏꯗ ꯍꯜꯂꯛꯑꯒ ꯑꯁꯤꯗꯤ ꯁꯥ ꯂꯥꯟ ꯊꯣꯛꯔꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯆꯥꯅ ꯏꯄꯥꯕꯨ ꯃꯁꯛ ꯈꯪꯉꯕꯅꯤꯅ ꯉꯁꯤ ꯀꯧꯕ ꯀꯣꯔꯧꯅꯨꯡꯗꯒꯤ ꯅꯍꯥꯛ ꯑꯁꯦ ꯇꯨꯛꯊꯕ ꯏꯆꯥꯒꯤ ꯃꯤꯡꯁꯦ ꯏꯄꯥꯕꯨ ꯃꯁꯛ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯄꯥꯈꯪꯕ ꯍꯥꯏꯅ ꯊꯣꯜꯂꯒꯦ ꯍꯥꯏꯅ ꯄꯥꯈꯪꯕ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯅꯣꯂꯦꯖꯇꯨꯕꯨꯅꯤ ꯃꯥꯅ ꯈꯪꯕ ꯀꯧꯕ ꯑꯃꯈꯛ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯈꯪꯕ ꯀꯧꯕ ꯑꯃꯈꯛ ꯋꯥꯈꯜ ꯂꯧꯁꯤꯡ ꯐꯪꯈꯤꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯄꯥꯈꯪꯕ ꯀꯧꯔꯤꯕꯁꯦ ꯃꯁꯤ ꯃꯇꯥꯡꯁꯦ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯁꯥꯡꯉꯤ ꯑꯁꯤꯗ ꯋꯥꯔꯤ ꯂꯤꯔꯒꯗꯤ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯅꯤ ꯀꯩꯒꯤꯅꯣ ꯇꯥꯅꯤꯡꯗꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯛꯀꯅꯤ ꯇꯥꯅꯤꯡꯕ ꯀꯌꯥ ꯑꯃ ꯑꯅꯤꯅ ꯂꯩꯍꯧꯒꯅꯤ ꯑꯗꯨꯅ ꯑꯁꯤꯗꯤ ꯂꯣꯏꯕ ꯅꯥꯏꯗꯕ ꯃꯤꯇꯩꯒꯤ ꯄꯨꯌꯥꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯏꯆꯦ ꯀꯨꯂꯕꯇꯤ ꯋꯥꯔꯤꯅ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯁꯤ ꯑꯩꯅ ꯈꯪꯉꯦ ꯍꯩꯔꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯆꯀꯣꯛ ꯊꯤꯔꯦꯜ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ ꯏꯄꯥ ꯃꯇꯨꯡ ꯑꯩꯗꯤ ꯏꯟꯅ ꯇꯥꯅꯤꯡꯉꯦ ꯂꯩꯕ ꯈꯪꯅꯤꯡꯗꯕꯩ ꯀꯩꯅꯣꯅꯤ ꯑꯁ꯭ꯋꯥꯏꯗ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯋꯥꯔꯤ ꯑꯣꯏꯅ ꯄꯣꯊꯥꯔꯒꯦ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯇꯧꯔꯁꯨ ꯌꯥꯕꯨꯗꯤ ꯌꯥꯕ ꯑꯗꯨꯒ ꯁꯤ ꯋꯥꯔꯤꯁꯦ ꯂꯩꯈꯥꯏ ꯇꯥꯅ ꯃꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯌꯥꯝ ꯚꯤꯗꯤꯑꯣ ꯁꯥꯡ ꯑꯣꯏꯅꯗꯤ ꯇꯧꯕ ꯌꯥꯏ ꯌꯥꯝꯅ ꯁꯥꯡꯉꯤ ꯑꯁꯤꯗꯤ ꯇꯦꯡꯕꯥꯟꯕ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯣꯏꯔꯛꯄꯒꯤ ꯋꯥꯔꯤꯗꯒꯤ ꯍꯧꯔꯛꯇꯅ ꯉꯁꯤ ꯍꯥꯏꯕꯁꯤꯐꯥꯎ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯇꯦꯛ ꯑꯗꯣ ꯃꯇꯦꯛ ꯄꯥꯔꯠ ꯋꯥꯟ ꯄꯥꯔꯠ ꯇꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯕꯗꯤ ꯚꯤꯗꯤꯑꯣꯗ ꯑꯩꯒꯤ ꯁꯛꯁꯦ ꯁꯛꯇꯥꯎ ꯑꯃ ꯑꯣꯏꯅ ꯎꯏ ꯑꯗꯨꯅ ꯎꯠꯊꯣꯛꯅꯤꯡꯗꯕ ꯑꯗꯨꯅꯦ ꯅꯣꯏ ꯑꯗꯨꯅ ꯃꯔꯝ ꯅꯣꯏ ꯑꯣꯏꯗꯅ ꯉꯁꯤꯒꯤ ꯀꯀꯥꯁꯦ ꯐꯥꯎꯗ ꯚꯤꯗꯤꯑꯣ ꯚꯤꯗꯤꯑꯣꯗ ꯎꯠꯂꯤꯕꯅꯤ ꯃꯁꯛ ꯌꯥꯝ ꯊꯤꯌꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨ ꯇꯜꯂꯦꯕ ꯑꯩ ꯀꯦꯃꯦꯔꯥꯒ ꯆꯥꯟꯅꯗꯦ ꯑꯩꯒ ꯆꯥꯟꯅꯗꯦ ꯑꯗꯨꯅꯤ ꯑꯗꯨꯅ ꯈꯪꯅꯤꯡꯕ ꯋꯥꯔꯤ ꯋꯥꯈꯜ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯍꯪꯕꯤꯔꯛꯎ ꯑꯩ ꯍꯣꯏ ꯍꯣꯏ ꯑꯗꯨꯝ ꯍꯣꯏ 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 ꯑꯈꯪꯕ ꯀꯌꯥꯗꯣ ꯑꯗꯨꯝ ꯃꯌꯥꯝꯒ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯖꯒꯦ ꯑꯗꯣ ꯀꯣꯟꯅ ꯃꯌꯥꯝꯒ ꯅꯣꯡꯃ ꯃꯊꯪꯒꯤ ꯂꯥꯏꯞ ꯑꯃ ꯇꯧꯖꯔꯁꯤ ꯐꯤꯜꯇꯔ ꯍꯥꯞꯆꯤꯟ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯀꯩꯅꯣꯝ ꯇꯧꯈꯤꯒ ꯃꯥꯁꯦ ꯊꯥꯏꯅꯗꯩꯁꯨꯅꯦ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯩꯁꯨ ꯐꯣꯇꯣ ꯀꯥꯞꯄꯁꯨ ꯑꯩꯈꯣꯏ ꯁꯛꯁꯦ ꯁꯛ ꯑꯃ ꯑꯣꯟꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯅꯣꯝ ꯆꯤꯔꯤ ꯆꯥꯡꯒꯪꯕ ꯃꯤ ꯑꯣꯏꯅ ꯀꯩꯅꯣꯝ ꯍꯦꯛꯇ ꯑꯣꯟꯈꯤꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯁꯤ ꯑꯉꯛꯄ ꯑꯃꯅꯤ ꯑꯗꯣ ꯁꯛꯇꯥꯊꯤ ꯑꯣꯏꯅ ꯑꯣꯟꯈꯤꯕ ꯑꯗꯨꯅ ꯑꯩ ꯇꯜꯂꯦ ꯐꯔꯦ ꯐꯔꯦ ꯑꯒꯨ ꯂꯣꯏꯁꯤꯜꯂꯁꯤ ꯅꯣꯡꯃ ꯑꯣꯏꯅ ꯐꯖꯅ ꯁꯤꯒꯤ ꯑꯣꯏꯅ ꯃꯇꯥꯡ ꯑꯃ ꯑꯣꯏꯅ ꯑꯦꯜꯕꯤ ꯍꯧꯔꯒ ꯍꯧꯔꯦ ꯅꯠꯇ꯭ꯔꯒꯅ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯅ ꯁꯦꯝꯃꯒ ꯁꯦꯝꯃꯦ ꯃꯇꯦꯛ ꯃꯇꯦꯛ ꯑꯣꯏꯅꯅꯦ ꯋꯥꯔꯤꯁꯦ ꯁꯥꯡ ꯂꯤꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯗꯅ
ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤ ꯆꯩꯔꯥꯎꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯉꯁꯥꯏꯒꯤꯗꯨꯁꯨ ꯑꯁꯤ ꯌꯥꯝ ꯂꯨꯕ ꯃꯇꯥꯡꯅꯤ ꯆꯩꯔꯥꯎꯕꯒꯤ ꯃꯇꯥꯡꯁꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯈꯪꯕꯗꯤ ꯁꯤ ꯐꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯤꯁꯨ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯁꯨ ꯑꯃꯨꯛꯀ ꯅꯧꯅ ꯊꯥꯔꯗꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯈꯪꯕ꯭ꯔꯥꯒꯣ ꯑꯃꯨꯛꯀ ꯅꯧꯅ ꯊꯥꯎꯔꯥ ꯅꯧꯅ ꯊꯥꯔꯗꯤ ꯃꯤ ꯃꯌꯥꯝ ꯂꯥꯛ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯀꯨꯏꯁꯜꯂꯛꯑꯕꯗꯤ ꯃꯤ ꯂꯣꯏ ꯆꯠꯈ꯭ꯔꯦꯕ ꯑꯗꯨ ꯍꯧꯖꯤꯛ ꯃꯨꯊꯠꯀꯦꯀꯣ ꯉꯥꯛꯇꯪ